Marup mayam ngasi amuk kai fa entertainment na mayam gi damak nungai gani khanjaduna movie mamuk puduna laksari movie asi 2023 da release tawkiba thriller crime mystery da best tawba Telugu movie Chakrabiham The Trap hariba movie aduni movie asi director Chetkuri writer su director oibiriba masamak noiri movie asi gi main lead khara palabada Sanjay gi saktam da Vivek Trivedi Shai Satya gi saktam da Ajay Lakshmi gi saktam da Devya Diloskar Esai Druga gi saktam da Ganeshwari Silpa gi saktam da Nayan Shiri gi saktam da Urbasi Pardesi Sharat ki saktam da Sudesh movie asina fangkiba rating singdi IMDb da 7.1 Google user na 84 like % piba movie amani movie asi murder amagi matang da investigation tawbagi mami da wari pumba puduna chatkadoribani ending climax asidi mayamna sukhan khaludaba thajadaba lambi amada puduna chatkadoribani movie asi aduki matik phajaba movie amani aduna mayam skip tawbidana loiba phawba miyang tabina bahajari aina movie asi lijarakpa matamda soi khilan kiba chithauba yawrabasu ngakpiu haiba wafam thamjari channel asida nauna changbirakpa oiragadi subscribe amamtang tawsinbiduna mayamgi seva phangjari ba channel asibu support tawbiu haiba wafam thamjari fare adudi mayam movie room da mayon sinminarasi movie asigi horokpada pass amada CI inspector ama uhalakli aduga background da wahi kaya amasu phongdokli aigi ming Satya sahi 19 service torokpa asida crime kaya ama thengnakre adubu hojik thengnariba case asidi yamna tamthiba amadi oigadawri adubu case asibu khumang chawsinnaba kan honari masida sinasi kat tawkhiduna present day damuk uhalakli Sanjay Kauba businessman ama uhalakli mahak asi film asigi main lead oigadawribani mahak gari asum thauduna lagli mahak magi office ta party ama yawruraga halakpo iramli asum lakpana magi yumsu yoksilakle mana changlakpa matamdadi yum asigi main door asi khara hangdoktuna lerami mahak magi nupi siribu kauduna ka khudingmaki changlakli aduga lerekrabada mathakki floor damu kakhalakuna ka amada changlakuna yengpa matamdadi magi nupi siri asi siduna leiba thengnare mangakta kariguma mana lenthatuna sibani masina takpadi suicide amadi natte murder tawba amadi soiduna oigadawri Sanjay kari tawgadabano khanpham khangdabana magi nupi bu yengduna pena kapli amuksu magi marup Sharat kauba amada phone tawduna wari pumba tamli Sharat siri yekhoibu thatotuna chatkre ngayaki matungda forensic amadi Satya gi team su yoksilakuna tawramliba sport jaga asibu kupna yengsili Sanjay gi marup Sharat su yoksilakuna Sanjay na Sharat pu konduna kapli magi marup Sharat na su Sanjay bu themjinbiri masida forensic ama changsilaktuna Sanjay gi fingerprint su lorami Satya su sub inspector Druga kaubi asiga makha na yengsili Satya na Druga karigumba lit kharadi khangba ngamra Druga na sir masi professional murder amadi oigani haibadi robbery orambasu yai aduga sir hui tharuktuna thijinba matamdasu mirchi powder kaya ama chaithoktuna lerambana karigumba lit amata khangba ngamde Satya na fare Druga murder weapon adudi phanglavra aduga murder gi timing na karamba matamdano aikhoida pau piraklibasina karamba matamdano Druga na murder weapon adudi missing oiri adubu sir athauba khulai amana lenthalamani dakpham manga tarukti leiramba thengnei matamna pung 3 dagi manga phawgi manungda oigani sir aduga aikhoida pau pirakpadana 12 am adwaidani Satyana asuk thengni basi karigino pung 3 ni khenari basi nupi sina law khongduna kharadi taromba yai adubu madupnu magadu kanana su tada bajala asibu karamna othokadoribana Drugana makhoi ani khak leibani sir magi nupana ahan bau bane tanja asida ka asida leriba TV asi makhol makana thorai constable mana remote adubu phamjilubana makhol adu thorak poiramli Satyana changsilaktuna remote adubu thijinna bahaiduna amuksu hapsili aduga Satya amadi Sharat phamduna leiba mafam adu changsilaktuna amuk hairakli Sanjay matamasi wahang hangbagi tanjadi chadre adubu thuna khumang chawsin nongdaba taragadi murderer si miss oibagi chance lei aduna nangna ikhoida information khodimak piba taragadi aduna ikhoida yamna beloiban oiba machak amadi soiduna oigani nangna khamu khodimak details ka loinana loina makhairau kariguma mata miss tawganu aduga Satyana numit adu thokiba thaudokadugi matangda flashback ama uhalakli Sanjay office ta party ama chatkadbagi Shirina losinbiri aduga muksu hanglei nangdi lagloidabra party asi Shirina ai haksang khara nungaite aduna mathanda chatna bhairakli amuksu salamdaida Sanjay na hanglakli asengbagi nang lagloidabra haiduna Shirina hoi Sanjay nang chaluro adubu thuna lau haiduna present day damu adubu sar aina party mafam adudagi phone kaya ama tawbani pung 8 dagi 18 phawgi manungda adubu mahak phone di paikhalaktre aina matumlamlani khanduna leirubani Satyana office atpagi timing di karam kannano Sanjay na ayuki pung 10 dagi chatlaga 7 pm da nungti gi halakpani adubu numida dudi office party ama leibana thengkhibani sir
ꯁꯇ꯭ꯌꯥꯅ ꯀꯔꯤꯒꯤ ꯄꯥꯔꯇꯤꯅꯣ ꯑꯣꯐꯤꯁꯇ ꯇꯧꯔꯤꯕꯗꯨ? ꯅꯥꯀꯟꯗꯒꯤ ꯁꯔꯠꯅ ꯄ꯭ꯔꯣꯖꯦꯛ ꯑꯆꯧꯕ ꯑꯃ ꯐꯪꯕꯒꯤ ꯄꯥꯔꯇꯤꯅꯤ꯫ ꯁꯇ꯭ꯌꯥꯅ ꯑꯩ ꯅꯪꯉꯣꯟꯗ ꯍꯪꯈꯤꯕ ꯅꯠꯇꯦ, ꯅꯪꯒꯤ ꯃꯇꯥꯡ ꯌꯧꯔꯛꯄꯗ ꯅꯪꯅ ꯈꯨꯝꯂꯛꯎ꯫ ꯁꯟꯖꯦꯅ ꯑꯃꯨꯛ 1 ꯕꯤꯂꯤꯌꯟ ꯃꯨꯛꯀꯤ ꯄ꯭ꯔꯣꯖꯦꯛꯅꯤ, 50% ꯑꯃꯗꯤ ꯊꯕꯛ ꯂꯣꯏꯔꯦ, ꯑꯗꯨꯒꯤ ꯁꯛꯁꯦꯁ ꯄꯥꯔꯇꯤꯅꯤ꯫ ꯑꯗꯨꯒ ꯁꯔꯠ ꯑꯁꯤ ꯃꯥꯒꯤ ꯕꯦꯁ ꯐ꯭ꯔꯦꯟꯅꯤ, ꯃꯥꯒ ꯁꯤꯔꯤꯒ ꯃꯈꯣꯏ ꯑꯍꯨꯝꯃꯛ ꯕꯤꯖꯤꯅꯦꯁ ꯄꯥꯔꯠꯅꯔꯅꯤ ꯍꯥꯏꯅꯁꯨ ꯐꯣꯡꯗꯣꯛꯂꯤ꯫ ꯑꯗꯨꯒ ꯅꯥꯀꯟꯗ ꯊꯣꯛꯇꯨꯅ DSPꯗ ꯐꯣꯟ ꯇꯧꯔꯒ ꯁꯇ꯭ꯌꯥꯗ ꯑꯃꯨꯛ ꯄꯥꯏꯍꯜꯂꯤ꯫ ꯃꯁꯤꯅ ꯇꯥꯛꯄꯗꯤ ꯁꯔꯠ ꯑꯁꯤ ꯀꯔꯤꯒꯨꯝꯕ ꯈꯔꯗꯤ ꯁꯇ꯭ꯌꯥꯅꯁꯨ ꯆꯤꯡꯅꯔꯤ꯫ ꯊꯣꯔꯛꯂꯕ ꯃꯇꯨꯡꯗ ꯗꯨꯔꯒꯥꯅ ꯍꯪꯂꯛꯏ, ꯁꯥꯔ, ꯌꯨꯝ ꯑꯁꯤꯗ 50 ꯂꯥꯈ ꯀꯦꯁ ꯑꯃꯒ 50 ꯂꯥꯈꯀꯤ ꯁꯦꯟꯐꯝ ꯑꯣꯏꯒꯗꯕ ꯁꯅꯥꯁꯤꯡ ꯑꯃꯒ ꯃꯤꯁꯤꯡ ꯑꯣꯏ꯫ ꯀꯟꯁꯇ꯭ꯔꯛꯁꯟ ꯕꯤꯖꯤꯅꯦꯁꯅꯤ, ꯑꯗꯨꯅꯅꯤ ꯑꯁꯨꯛ ꯌꯥꯝꯅ ꯄꯩꯁꯥꯁꯤꯡ ꯑꯁꯤ ꯄꯥꯏꯕ ꯉꯝꯂꯤꯕꯁꯤ꯫ ꯁꯇ꯭ꯌꯥꯅ ꯉꯛꯅ ꯑꯩꯅ ꯏꯆꯝ ꯆꯝꯕ ꯀꯣꯏꯁꯟ ꯑꯗꯨꯇꯃꯛ ꯍꯪꯈꯤꯕꯅꯤ, ꯑꯗꯨꯒ DSP ꯌꯥꯎꯅ ꯐꯣꯟ ꯇꯧꯔꯤꯕꯁꯤꯅ ꯀꯔꯤꯒꯤꯅꯣ? ꯃꯥꯒꯤ ꯃꯥꯏꯊꯣꯡ ꯑꯗꯨ ꯑꯀꯤ ꯇꯨꯖꯨꯡꯕ ꯄꯥꯈꯠꯄꯒꯤ ꯃꯃꯤꯁꯨ ꯇꯥꯏ꯫ 50 ꯂꯥꯈ ꯄꯥꯏꯕ ꯌꯨꯝ ꯑꯁꯤꯅ CCTV 10,000 ꯄꯤꯕ ꯑꯃꯐꯥꯎ ꯊꯝꯗ꯭ꯔꯤꯕꯁꯤꯅ ꯀꯔꯤꯒꯤꯅꯣ? ꯗꯨꯔꯒꯥꯅ, ꯁꯥꯔ, ꯃꯈꯣꯏ ꯑꯁꯤꯗ ꯍꯣꯡꯂꯛꯄ ꯊꯥ 3ꯗ ꯉꯥꯏꯔꯤ, ꯃꯈꯣꯏꯅ ꯂꯩꯔꯤꯕꯁꯤ ꯔꯦꯟꯠ ꯍꯥꯎꯁꯇꯅꯤ ꯁꯥꯔ꯫ ꯐꯔꯦ ꯗꯨꯔꯒꯥ, ꯀꯣꯂꯣꯅꯤ ꯑꯁꯤꯗ ꯏꯟꯇ꯭ꯔꯤ ꯀꯌꯥ ꯇꯧꯕꯅꯣ ꯑꯗꯨꯒ ꯑꯦꯛꯖꯤꯠ ꯀꯌꯥ ꯇꯧꯕꯅꯣ ꯍꯥꯏꯕꯗꯨ ꯊꯨꯅ ꯈꯪꯗꯣꯛꯅꯕ ꯍꯣꯠꯅꯧ, ꯑꯗꯨꯒ CCTV ꯂꯩꯔꯝꯕ ꯇꯥꯔꯒꯗꯤ ꯑꯗꯨꯁꯨ ꯌꯦꯡꯅꯕ ꯇꯧ꯫ ꯃꯈꯣꯏꯅ ꯌꯨꯝ ꯑꯁꯤꯗ ꯂꯥꯛꯄꯗꯒꯤ ꯆꯠꯈꯤꯕꯁꯤꯡꯒꯤ ꯗꯤꯇꯦꯜ ꯈꯨꯗꯤꯡꯃꯛꯁꯨ ꯑꯩ ꯍꯌꯦꯡ ꯐꯥꯎꯕꯒꯤ ꯃꯅꯨꯡꯗ ꯈꯪꯕ ꯄꯥꯝꯃꯤ꯫ ꯑꯃꯅ ꯁꯤꯔꯤ ꯑꯃꯗꯤ ꯁꯟꯖꯦꯒꯤ ꯀꯣꯜ ꯗꯤꯇꯦꯜꯁꯤꯡ꯫ ꯁꯤꯟ ꯑꯁꯤꯒꯤ ꯃꯇꯨꯡꯗ ꯁꯟꯖꯦꯒꯤ ꯃꯌꯨꯝꯗ ꯃꯈꯣꯏ ꯑꯣꯐꯤꯁꯀꯤ ꯁ꯭ꯇꯥꯐꯁꯤꯡ ꯄꯨꯟꯗꯨꯅ ꯁꯟꯖꯦꯒꯤ ꯃꯌꯨꯝꯗ ꯂꯥꯛꯂꯤ꯫ ꯁ꯭ꯇꯥꯐ ꯅꯨꯄꯤ ꯑꯃꯅ ꯍꯥꯏꯔꯛꯏ, ꯄꯥꯔꯇꯤ ꯅꯨꯃꯤꯠ ꯑꯗꯨꯗ ꯁꯥꯔꯒ ꯃꯦꯗꯥꯝꯒ ꯄꯨꯟꯅ ꯂꯥꯛꯂꯝꯂꯒꯗꯤ ꯊꯧꯗꯣꯛ ꯑꯁꯤ ꯀꯔꯤꯁꯨ ꯊꯣꯛꯂꯝꯂꯣꯏꯗꯕꯅꯤ꯫ ꯁꯔꯠꯅ ꯑꯃꯨꯛ ꯑꯣꯏꯅꯤꯡꯕ ꯑꯣꯏꯁꯅꯨ, ꯑꯩ ꯁꯤꯔꯤꯕꯨ ꯍꯥꯠꯂꯤꯕ ꯃꯤꯁꯛ ꯑꯗꯨ ꯀꯔꯤꯁꯨ ꯂꯦꯝꯅ ꯊꯥꯔꯣꯏ꯫ ꯑꯩꯅ DSP ꯑꯪꯀꯜꯒꯁꯨ ꯋꯥꯔꯤ ꯁꯥꯟꯅꯔꯕꯅꯤ, ꯗꯤꯄꯥꯔꯠꯃꯦꯟꯠꯅꯁꯨ ꯐꯨꯜ ꯏꯟꯚꯦꯁꯇꯤꯒꯦꯠ ꯇꯧꯅꯕ ꯀꯟꯅ ꯍꯣꯠꯅꯔꯤꯕꯅꯤ, ꯃꯥꯕꯨ ꯊꯨꯅ ꯐꯥꯅꯕꯅꯤ ꯍꯥꯏꯗꯨꯅ꯫ ꯃꯁꯤꯗ ꯃꯥꯂꯤꯛ ꯀꯧꯕ ꯁ꯭ꯇꯥꯐ ꯑꯃꯗ ꯁꯤꯔꯤꯒꯤ ꯃꯔꯗꯔꯒꯤ ꯃꯇꯥꯡꯗ ꯋꯥꯍꯪ ꯄꯥꯎꯍꯪ ꯇꯧꯅꯕꯅꯤ ꯍꯥꯏꯗꯨꯅ ꯁ꯭ꯇꯦꯁꯟꯗ ꯂꯥꯛꯎ ꯍꯥꯏꯗꯨꯅ ꯀꯣꯟꯁꯇꯦꯕꯜ ꯑꯃꯅ ꯐꯣꯟ ꯇꯧꯗꯨꯅ ꯍꯥꯏꯔꯛꯂꯤ꯫ ꯃꯥꯂꯤꯛꯅꯁꯨ ꯆꯪꯁꯤꯜꯂꯛꯇꯨꯅ ꯑꯃꯨꯛ ꯄꯥꯎ ꯈꯨꯗꯤꯡꯃꯛ ꯇꯝꯂꯤ꯫ ꯁ꯭ꯇꯦꯁꯟꯗꯅ ꯗꯨꯔꯒꯥ ꯆꯪꯂꯛꯇꯨꯅ ꯁꯇ꯭ꯌꯥꯗ ꯍꯥꯏꯔꯛꯂꯤ, ꯁꯥꯔ, ꯀꯣꯟꯁꯇꯦꯕꯜ ꯔꯥꯃꯥꯁ꯭ꯋꯥꯃꯤꯅ ꯍꯥꯏꯔꯛꯄꯒꯤ ꯃꯇꯨꯡꯏꯟꯅ ꯑꯩꯅ ꯀꯣꯂꯣꯅꯤ ꯑꯗꯨꯗ ꯃꯤꯑꯣꯏ 2 ꯆꯪꯂꯛꯄ ꯑꯃꯗꯤ ꯊꯣꯛꯈꯤꯕꯒꯤ CCTVꯗꯗꯤ ꯇꯥꯏ, ꯑꯗꯨꯒ ꯁꯥꯔ, ꯐꯣꯔꯦꯟꯁꯤꯛ ꯔꯤꯄꯣꯔꯠꯁꯨ ꯊꯨꯅ ꯂꯣꯏꯁꯤꯟꯅꯕ ꯍꯣꯠꯅꯔꯤ, ꯑꯗꯨꯒ ꯁꯥꯔ, ꯑꯩꯈꯣꯏꯅ ꯐꯪꯂꯤꯕ ꯐꯤꯡꯒꯔꯄ꯭ꯔꯤꯟꯠꯒꯤ ꯐꯨꯠꯄ꯭ꯔꯤꯟꯠꯁꯤꯡ ꯑꯁꯤ ꯏꯟꯇ꯭ꯔꯤ ꯑꯦꯛꯖꯤꯠꯀ ꯃꯦꯆꯤꯡ ꯑꯃꯠꯇ ꯑꯣꯏꯗꯦ꯫ ꯃꯁꯤꯅ ꯇꯥꯛꯄꯗꯤ ꯑꯇꯣꯞꯄ ꯃꯤꯁꯛ ꯑꯃꯅ ꯁꯣꯏꯗꯅ ꯑꯣꯏꯒꯅꯤ꯫ ꯑꯗꯨꯒ ꯀꯣꯜ ꯗꯇꯥꯁꯤꯡꯁꯨ ꯄꯨꯊꯣꯛꯇꯨꯅ ꯄꯤꯔꯒ ꯑꯃꯨꯛ ꯍꯥꯏꯔꯛꯂꯤ, ꯁꯥꯔ, ꯁꯟꯖꯦꯒꯤ ꯀꯣꯜ ꯗꯇꯥꯗꯗꯤ ꯑꯍꯦꯟꯕ ꯀꯔꯤꯁꯨ ꯌꯥꯎꯗꯦ, ꯁꯤꯔꯤꯒꯤ ꯗꯇꯥꯗꯗꯤ ꯊꯥ 6ꯀꯤ ꯃꯃꯥꯡꯗꯒꯤ ꯁꯔꯠꯀ ꯄꯥꯎ ꯇꯠꯇꯅ ꯐꯥꯎꯅꯕ ꯊꯦꯡꯅꯩ꯫ ꯋꯥꯍꯩ ꯑꯁꯤꯗ ꯁꯇ꯭ꯌꯥ ꯏꯉꯛ ꯉꯛꯂꯤ꯫ ꯃꯥꯅꯁꯨ ꯍꯥꯟꯅꯗꯒꯤ ꯁꯔꯠ ꯑꯁꯤ ꯆꯤꯡꯅꯗꯨꯅ ꯂꯩꯕꯅ ꯃꯁꯤꯗꯒꯤ ꯐ꯭ꯂꯥꯁꯕꯦꯛ ꯑꯃ ꯎꯍꯜꯂꯛꯂꯤ꯫ ꯁꯔꯠ ꯑꯃꯗꯤ ꯁꯤꯔꯤ ꯔꯣꯃꯥꯟꯁ ꯇꯧꯗꯨꯅ ꯂꯩꯃꯤꯟꯅꯔꯤ, ꯑꯗꯨꯕꯨ ꯅꯥꯀꯟꯗꯒꯤ ꯇꯧꯔꯤꯕꯁꯤꯡ ꯑꯁꯤꯕꯨ ꯁꯟꯖꯦꯅꯁꯨ ꯎꯔꯗꯨꯅ ꯃꯨꯟꯅ ꯑꯈꯥꯕ ꯃꯤꯠꯌꯦꯡ ꯑꯃꯒ ꯂꯣꯏꯅꯅ ꯂꯩꯔꯤ꯫ ꯑꯃꯨꯛꯁꯨ ꯁꯔꯠꯅ ꯊꯣꯛꯂꯝꯗꯥꯏ ꯑꯁꯤꯗ ꯁꯤꯔꯤꯅ ꯈꯥꯝꯅꯕ ꯍꯣꯠꯅꯔꯤ, ꯑꯗꯨꯕꯨ ꯁꯔꯠꯅꯗꯤ ꯄꯥꯔꯇꯤ ꯑꯃ ꯂꯩ ꯊꯦꯡꯈ꯭ꯔꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯂꯤ꯫ ꯇꯧꯔꯤꯕꯁꯤꯡ ꯑꯁꯤ ꯎꯕꯗ ꯁꯟꯖꯦ ꯁꯥꯎꯅꯤꯡꯕꯅ ꯂꯣꯏꯔꯦ꯫ ꯁꯔꯠꯅ ꯍꯦꯛ ꯊꯣꯛꯈꯤꯕꯒ ꯁꯟꯖꯦꯁꯨ ꯌꯥꯝꯅ ꯊꯨꯅ ꯌꯨꯝ ꯑꯁꯤꯒꯤ ꯕꯦꯜ ꯑꯁꯤ ꯈꯤꯡꯂꯛꯂꯤ꯫ ꯁꯤꯔꯤꯁꯨ ꯊꯣꯡ ꯑꯁꯤ ꯍꯥꯡꯗꯣꯔꯛꯄ ꯃꯇꯝꯗꯗꯤ ꯁꯟꯖꯦ ꯑꯣꯏꯗꯨꯅ ꯂꯩꯔꯝꯂꯦ꯫ ꯃꯁꯤ ꯎꯕꯗ ꯁꯤꯔꯤꯗꯤ ꯄꯥꯈꯠꯄꯅ ꯂꯣꯏꯔꯦ꯫ ꯍꯧꯖꯤꯛ ꯁꯔꯠ ꯑꯃꯗꯤ ꯃꯥꯅ ꯇꯧꯔꯤꯕꯁꯤꯡ ꯑꯗꯨ ꯈꯪꯂꯝꯂꯒꯅꯤ ꯈꯟꯗꯨꯅ ꯁꯤꯔꯤꯅ ꯍꯪꯂꯛꯏ, ꯑꯁꯨꯛ ꯊꯨꯅ ꯂꯥꯛꯂꯤꯕꯁꯤꯅ ꯀꯔꯝ ꯇꯧꯔꯤꯕꯅꯣ? ꯁꯟꯖꯦ ꯀꯔꯤꯁꯨ ꯄꯥꯎꯈꯨꯝ ꯄꯤꯗꯅ ꯌꯨꯝ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯆꯪꯂꯛꯇꯨꯅ ꯐꯝꯂꯒ ꯂꯩꯔꯤ꯫ ꯁꯤꯔꯤ ꯌꯥꯝꯅ ꯄꯥꯈꯠꯅ ꯀꯣꯐꯤ ꯁꯦꯝꯅꯕꯒꯤ ꯆꯪꯈ꯭ꯔꯦ꯫ ꯁꯟꯖꯦꯅ ꯊꯥꯡ ꯑꯃ ꯄꯥꯏꯗꯨꯅ ꯆꯪꯁꯤꯜꯂꯛꯂꯒ ꯁꯔꯠ ꯑꯁꯤꯗ ꯀꯩꯗꯧꯕ ꯂꯥꯛꯂꯝꯂꯤꯕꯅꯣ ꯍꯥꯏꯗꯨꯅ ꯁꯤꯔꯤꯕꯨ ꯊꯥꯡ ꯑꯁꯤꯅ ꯆꯤꯡꯊꯠꯄ ꯍꯧꯔꯛꯏ꯫ ꯁꯤꯔꯤ ꯎꯄꯥꯏ ꯂꯩꯇꯕꯅ ꯃꯊꯛꯀꯤ ꯁ꯭ꯇꯤꯌꯥꯔꯗ ꯀꯥꯈꯠꯇꯨꯅ ꯀꯥ ꯑꯃꯗ ꯆꯪꯗꯨꯅ ꯊꯣꯡ ꯂꯣꯟꯁꯤꯜꯂꯕ ꯃꯇꯨꯡꯗ ꯑꯃꯨꯛꯁꯨ ꯂꯩꯔꯤ꯫ ꯑꯗꯨꯕꯨ ꯁꯟꯖꯦ ꯍꯟꯕ ꯂꯩꯇꯅ ꯊꯣꯡ ꯑꯗꯨꯕు ꯀꯧꯈꯥꯏꯗꯨꯅ ꯑꯃꯨꯛ ꯆꯪꯂꯛꯂꯒ ꯁꯤꯔꯤꯒꯤ ꯃꯉꯛ ꯑꯁꯤꯗ ꯊꯥꯡ ꯑꯁꯤꯅ ꯆꯤꯡꯊꯠꯇꯨꯅ ꯍꯥꯠꯇꯣꯛꯂꯦ꯫ ꯁꯤꯔꯤꯕꯁꯤ ꯎꯕꯗ ꯒ꯭ꯌꯥꯟ ꯂꯥꯛꯄꯒꯨꯝꯅ ꯑꯃꯨꯛꯁꯨ ꯇꯧꯔꯤ꯫ ꯄꯥꯈꯠꯄ ꯑꯃꯒ ꯂꯣꯏꯅꯅ ꯎꯄꯨꯗꯒꯤ ꯄꯩꯁꯥ ꯑꯃꯗꯤ ꯁꯅꯥꯁꯤꯡ ꯂꯧꯊꯣꯛꯇꯨꯅ ꯁꯤꯔꯤꯒꯤ ꯃꯉꯛꯇ ꯁꯤꯔꯤꯕ ꯂꯤꯛ ꯑꯁꯤꯒ ꯀꯣꯟꯅꯅ ꯂꯧꯊꯣꯛꯂꯕ ꯃꯇꯨꯡꯗ ꯀꯥ ꯑꯁꯤꯕꯨ ꯃꯤꯔꯆꯤ ꯄꯥꯎꯗꯔ ꯀꯌꯥ ꯑꯃ ꯆꯥꯏꯊꯣꯛꯂꯤ꯫ ꯃꯔꯝꯗꯤ ꯉꯁꯥꯏ ꯄꯨꯂꯤꯁꯀꯤ ꯍꯨꯏꯁꯤꯡꯅ ꯃꯅꯝ ꯈꯪꯈꯤꯗꯕꯗꯨ꯫ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯌꯥꯝꯅ ꯊꯨꯅ ꯕꯦꯒ ꯑꯁꯤꯕꯨ ꯄꯥꯏꯔꯕ ꯃꯇꯨꯡꯗ ꯌꯨꯝ ꯑꯁꯤꯗꯒꯤ ꯊꯣꯛꯈ꯭ꯔꯦ꯫ ꯑꯗꯨꯒ ꯇꯧꯔꯤꯕ ꯃꯌꯥꯝ ꯑꯁꯤ ꯁꯇ꯭ꯌꯥꯅ ꯏꯃꯥꯖꯤꯅꯦꯁꯟ ꯇꯧꯗꯨꯅ ꯈꯟꯕ ꯋꯥꯈꯜ ꯑꯣꯏꯔꯝꯂꯤ꯫ ꯗꯨꯔꯒꯥꯅ ꯑꯃꯨꯛ ꯃꯈꯥ ꯇꯥꯔꯛꯏ, ꯁꯥꯔ, ꯄꯨꯡ 7ꯒꯤ ꯃꯇꯨꯡꯗꯒꯤꯗꯤ ꯁꯟꯖꯦ ꯑꯃꯗꯤ ꯁꯤꯔꯤ ꯋꯥꯔꯤ ꯁꯥꯟꯅꯕ ꯀꯔꯤꯁꯨ ꯂꯩꯇꯦ꯫ ꯁꯇ꯭ꯌꯥꯅ, ꯁꯔꯠꯀꯤ ꯕꯦꯛꯒ꯭ꯔꯥꯎꯟꯗꯤ ꯈꯪꯕ ꯉꯝꯂꯕ꯭ꯔꯥ? ꯗꯨꯔꯒꯥꯅ, ꯃꯇꯣꯝꯗ ꯄꯣꯛꯄꯅꯤ ꯁꯥꯔ, ꯑꯗꯨꯕꯨ ꯃꯥꯒꯤ ꯄꯦꯔꯦꯟꯁꯇꯤ ꯑꯦꯛꯁꯤꯗꯦꯟ ꯑꯃꯗ ꯂꯩꯈꯤꯗ꯭ꯔꯦ, ꯑꯗꯨꯕꯨ ꯁꯔꯠꯀꯤꯗꯤ ꯏꯟꯖꯣꯏꯃꯦꯟ ꯇꯧꯕꯗ ꯑꯋꯥꯠꯄ ꯀꯔꯤꯁꯨ ꯂꯩꯇꯦ꯫ ꯇꯟꯖꯥ ꯑꯁꯤꯗ ꯀꯣꯟꯁꯇꯦꯕꯜ ꯑꯃ ꯆꯪꯁꯤꯜꯂꯛꯇꯨꯅ ꯑꯃꯨꯛ ꯍꯥꯏꯔꯛꯂꯤ, ꯁꯥꯔ, ꯁꯟꯖꯦꯒꯤ ꯃꯦꯅꯦꯖꯔ ꯃꯥꯂꯤꯛ ꯀꯧꯕ ꯑꯃꯒ ꯁꯟꯖꯦꯒꯤ ꯌꯨꯝꯗ ꯊꯕꯛ ꯁꯨꯗꯨꯅ ꯂꯩꯕꯤ ꯃꯦꯟ ꯅꯨꯄꯤ ꯑꯃꯒ ꯂꯥꯛꯏ ꯍꯥꯏꯗꯨꯅ, ꯑꯗꯨꯒ ꯁꯟꯖꯦꯒꯤ ꯌꯨꯝꯗ ꯋꯥꯍꯪ ꯄꯥꯎꯍꯪ ꯇꯧꯗꯨꯅ ꯍꯪꯕꯒꯤ ꯏꯃꯥꯖꯤꯅꯦꯁꯟꯁꯨ ꯑꯃꯨꯛꯁꯨ ꯑꯩꯈꯣꯏꯗ ꯎꯍꯜꯂꯤ꯫ ꯗꯨꯔꯒꯥꯅ ꯃꯦꯠ ꯑꯁꯤꯗ ꯍꯪꯂꯛꯂꯤ, ꯅꯍꯥꯛ ꯃꯐꯝ ꯑꯁꯤꯗ ꯊꯕꯛ ꯇꯧꯕ ꯆꯍꯤ ꯀꯌꯥ ꯁꯨꯔꯦ ꯍꯥꯏꯗꯨꯅ꯫ ꯃꯦꯠ ꯑꯁꯤꯒꯤꯃꯃꯤꯡ ꯑꯁꯤ ꯂꯛꯁꯃꯤ ꯀꯧꯏ, ꯆꯍꯤ 5ꯃꯨꯛ ꯁꯨꯔꯦ ꯊꯕꯛ ꯇꯧꯔꯛꯄ, ꯃꯈꯣꯏꯅ ꯂꯩꯔꯝꯕ ꯃꯃꯥꯡꯒꯤ ꯌꯨꯝ ꯑꯗꯨꯗꯒꯤ ꯇꯧꯔꯛꯄꯅꯤ ꯍꯥꯏꯔꯤ꯫ ꯑꯁꯣꯝꯗꯅ ꯑꯃꯨꯛ ꯁꯇ꯭ꯌꯥꯅ ꯃꯥꯂꯤꯛꯇ ꯍꯪꯂꯤ, ꯍꯞꯇꯥ ꯈꯨꯗꯤꯡꯒꯤ ꯅꯪꯅ ꯀꯝꯄꯅꯤꯒꯤ ꯑꯦꯀꯥꯎꯟꯠꯇꯒꯤ 50 ꯂꯥꯈ ꯋꯤꯗ꯭ꯔꯣ ꯇꯧꯕꯅꯤ, ꯁꯟꯖꯦꯒꯤ ꯊꯕꯛ ꯑꯁꯤ ꯀꯌꯥꯝ ꯀꯨꯏꯔꯒꯦ ꯇꯧꯕ? ꯃꯥꯂꯤꯛꯅ, ꯆꯍꯤ 5ꯃꯨꯛ ꯁꯨꯔꯦ ꯁꯥꯔ, ꯀꯝꯄꯅꯤ ꯑꯁꯤ ꯍꯦꯛ ꯍꯧꯔꯛꯄꯗꯒꯤ ꯑꯩ ꯁꯥꯔ ꯁꯟꯖꯦꯒ ꯄꯨꯟꯅ ꯊꯕꯛ ꯑꯁꯤ ꯇꯧꯃꯤꯟꯅꯔꯛꯄꯅꯤ, ꯇ꯭ꯔꯥꯟꯖꯦꯛꯁꯟ ꯈꯨꯗꯤꯡꯃꯛ ꯑꯩꯅ ꯂꯣꯏꯅ ꯌꯦꯡꯁꯤꯟꯕꯅꯤ꯫
asomdana muk Lakshmida ngarang mafam asida pung kaya fauba thabak tawi Lakshmina ayuki pung 13 fauba tawi Satyana muk Sanjayna di party numit aduda murder du thokibani haiduna mahakna di phongdokli aseng mamaki Sanjay party aduda join tawbra nangsu yauna party mafam aduda leibra hanglei Malikna hoi sir ai samaksu yawi asomdana muk Lakshmina adubu medam numit amadi sarga medam siriga wafam amagi matangda kanna ngangnaba numit amadi yauki paisagi manamda aduga numit adugi flashback su aikhoida muk uhalakle Shirina Sanjay nang karam matamdagi paisada ngawrikli bano aidi thajarudabani nang asuk yamna paisada ngawduna lekhigani habasi Sanjay na angaw phagi type ta wa kaya ama haidakanu aikhoina tawribasi business ni jereti ama nate aigi oinadi lupa ama haibasi yamni important oi Shirina paisa sing asina aikhoi ani gi manakta kaina hangadawre Sanjay na paisa nei khoida karisu separate tawba leite paisa gi damakni mi singna lapna chanani basi ai madugi value mayek sengna khangi wari asi taraga malik na hairakli masi aseng manate sar ai sar Sanjay bu masak munna khangi masi haiduna muksu flashback ama muku halakli masida Satya yawi basina imagination tawduna Satya na tabagi mami aduni Sanjay na hairai karino tawri basibu thabak sing asi karisu ningthina loisin mangamdrabra Malikna natte sar aigi ma hospital da masangam laktabadagi aina pukhatuna ahing chupa mai hospital da leibna stress lekhibana tawbani heart ki problem leibna hawjikte admit tawduna hospital da numak leire paisa khara di tingadawri lakh manga mukti aina personal loan launaba kanna tawri sar Sanjay na muksu mateng oinabari haiduna mama sibu layingnaba lakh manga amasu puthoktuna piri present da muk laktuna Satyana aduna takpadi Sanjay asi yamna faba miyoini murder asida magi karisu khud yawde natra Malikna hoi sar Madam Siribu mana yamna nungsijabani mana karisu hat poiram loi sar masi haiduna Malikamuk mafam asidagi chatkre Durgana muk Lakshmida hangli nangi nupadi kadai da leibano mahak hawjik kadai da lei Lakshmina khangde madam ngarang dagi yumda hanjilakri aduga phone amuk tawba matamdasu phone adu karisu chatkidre masida muk Satyana imagination ama muk tawri Lakshmi thabak loiraduna thokraba matungda phone kauramle haiduna amuk lawba changlakli asida magi nupa sisu mamai mamit khumjinduna yum masida changlakli aduga makhoi ani punnuna paisa sing amadi sana sing adu kada de leibano haiduna Siribu dap tawduna hangli adubu Sirina karisu haiba tawdana jennabagi damak honari adubu mahak mathaki kada pukhatuna Siribu halaba matungda makhada mukumtharaklaga michi powder asibu chaithokduna paisa amadi sana punamak puduna chatkhinami present dam laktuna Satyana Durgagi nupagi call data sing lokhallo ngarang murder tawba matam maduda location adu trace tawduna yengnaba taw last location adu su kada de leibano yengu aduga constable ma magi mayum da thaduna search tawna bohno aduga muksu magi nupagi photo amasu puhalo hune inquiry haunaba tanja sida autopsy dagi harsa kauba doctor amana phone tawduna harakli Satya report adu ai haujumak tharagi yengu aduga murder tawbada sijinnaba khulai adu chumnagi knife amana tawba nate yamna pikpa athauba posak amana murder adu tawbani aduga halamli basisu robbery tawnabagi damak halamba nate katma gaduda aikhoina khangma ngamle asawba amaga loinana revenge tawnaba soidin oiramgani masigi matungda constable Ramaswamy Sanjay da phone tawduna amuk hairakli nangi nupigi postmortem report adu loire aduna mathau mangam pangthoknaba body adubu lawbu law haiduna wahi asida Sanjay amuk thamui kaina kablai aduga Sirigi haksang asibu mathau mangam su pangthokli Sanjay amuk Siri amadi makhoi anigi past ki wari sing adu ningsinglakli makhoi ani luhonglaba matungda yamna nungsi chanana leminarami amana amagi kyar ningthina lawminaduna yamna nungsinaba family haibado oiri magi mamana su makhoi bu nabalakli adubu Sirinadi mamabu yaningdabana unaduna wari watai sanakidabadusu aikhoida uhalakli asumna matam khara haukraba matungda Kasturba Oles homdagi miyoi amana phone tawrakpadagi Siri da pahalakli masida call tawrakli basi Sirigi mapuna lam khara Sirigi mingda thamlammani pulamna crore jangkhai mukini madugi paisa sing adu Kasturba Oles homda Sirina donate tawgani haibagi damak tawrakli bani adubu Sanjay nadi paisa sing adu angang natabana yaningdabadu phongdokli nakanda Lakshmina wari sing asibu lumduna tari donate asigi matangdagi makhoi anisu khanaba horakli masigi matang asini Lakshmina haikibadu masigi matungdasu matam pumbada Sanjay Siriga kaya unsinadre matai manawena leiminaba taragasu Sanjay na sumak nathai-bibagi mawng adu aikhoidasu uhalakli hospital na chatuna treatment tawba matamdasu makhoi anigi mamitta macha ama tuba ngamdre present da muk laktuna Sanjay wakhan nungaitana asumak leiri magi mawng mataw asida Sharatna Maithri kauba staff amada call tawduna hairi Sanjay gi hojik oriba phibam asida matomda lehanba karisu yaroi maliksu maga leiminaba kaisu oiroi Maithrina Silpa kaubi staff amabu ayar tawnaba recommend tawrakli sinna sigi matungda station da mugu halakli Satyana Durgada hangli kaidawribano haiduna
ꯗꯨꯔꯒꯥꯅ ꯁꯥꯔ ꯃꯔꯗꯔ ꯅꯨꯃꯤꯠ ꯑꯗꯨꯒꯤ ꯁꯣꯔꯣꯛꯇ ꯁꯟꯖꯦꯅ ꯂꯥꯛꯈꯤꯕꯒꯤ CCTV ꯐꯨꯇꯦꯖ ꯑꯗꯨ ꯌꯦꯡꯂꯝꯕꯅꯤ ꯑꯗꯨꯕꯨ ꯁꯥꯔ ꯄꯨꯡ 12ꯃꯨꯛꯇꯤ ꯇꯥꯔꯦ ꯁꯟꯖꯦꯅ ꯒꯥꯔꯤ ꯊꯧꯗꯨꯅ ꯂꯥꯛꯂꯤꯕꯁꯤ ꯑꯗꯨꯒ ꯑꯃꯨꯛꯁꯨ ꯁꯤꯒꯅꯦꯜ ꯃꯌꯥ ꯑꯁꯤꯗ ꯈꯥꯝꯗꯨꯅ ꯂꯩ ꯑꯁꯨꯛ ꯏꯆꯝ ꯆꯝꯕ ꯃꯤꯁꯛ ꯑꯁꯤꯅ ꯀꯔꯝꯅ ꯃꯥꯒꯤ ꯅꯨꯄꯤꯕꯨ ꯍꯥꯠꯄ ꯉꯝꯒꯗꯧꯔꯤꯕꯅꯣ ꯌꯨꯝ ꯇꯧꯗꯨꯅ ꯑꯃꯨꯛꯁꯨ ꯌꯦꯡꯕ ꯃꯇꯝꯗ ꯁꯇ꯭ꯌꯥꯅ ꯍꯥꯏꯔꯛꯂꯤ ꯌꯦꯡꯉꯨ ꯃꯍꯥꯛ ꯁꯤꯠ ꯕꯦꯜꯁꯨ ꯀꯔꯤꯁꯨ ꯐꯥꯗꯦ ꯑꯗꯨꯒ ꯅꯨꯃꯤꯠ ꯑꯗꯨꯗ ꯃꯍꯥꯛ ꯍꯤꯗꯥꯛꯁꯨ ꯊꯛꯂꯛꯏ ꯑꯩꯒ ꯋꯥꯔꯤ ꯁꯥꯟꯅꯕ ꯃꯇꯝꯗ ꯃꯅꯝꯁꯨ ꯍꯦꯛ ꯂꯥꯛꯏ ꯃꯥꯒꯤ ꯃꯥꯏꯊꯣꯡ ꯑꯁꯤꯅ ꯇꯥꯛꯄꯗꯤ ꯁꯣꯏꯗꯅ ꯃꯥꯒꯤ ꯅꯨꯄꯤꯕꯨ ꯍꯥꯠꯄ ꯑꯣꯏꯔꯝꯒꯅꯤ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯁꯟꯖꯦ ꯑꯃꯨꯛ ꯎꯍꯜꯂꯛꯂꯤ ꯃꯍꯥꯛ ꯀꯅꯥꯒꯨꯝꯕ ꯃꯤꯁꯛ ꯑꯃꯕꯨ ꯀꯣꯏꯊꯤ ꯊꯤꯗꯨꯅ ꯂꯥꯛꯂꯤ ꯑꯗꯨꯒ ꯌꯨꯝ ꯑꯃꯗꯁꯨ ꯆꯪꯂꯛꯇꯨꯅ ꯌꯦꯡꯁꯤꯜꯂꯝꯃꯤ ꯌꯨꯝ ꯑꯁꯤꯁꯨ ꯁꯣ ꯂꯣꯟꯗꯨꯅ ꯂꯩꯔꯝꯃꯤ ꯑꯁꯣꯝꯗꯅ ꯑꯃꯨꯛ ꯁꯇ꯭ꯌ ꯑꯃꯗꯤ ꯗꯨꯔꯒꯥ ꯁꯤꯔꯤꯒꯤ ꯃꯃꯥꯗꯨꯒꯤ ꯃꯅꯥꯛꯇ ꯂꯥꯛꯇꯨꯅ ꯋꯥꯔꯤ ꯀꯌꯥ ꯑꯃ ꯁꯥꯟꯅꯔꯤ ꯁꯇ꯭ꯌꯥꯅ ꯍꯥꯏꯔꯤ ꯑꯁꯣꯝꯒꯤ ꯏꯌꯥꯅꯨꯄꯥꯗ ꯆꯤꯡꯅꯕ ꯂꯩꯕ꯭ꯔꯥ ꯏꯆꯥꯅꯨꯄꯤ ꯑꯃꯗꯤ ꯏꯌꯥꯅꯨꯄꯥꯗꯨꯒꯤ ꯔꯤꯂꯦꯁꯟ ꯑꯗꯨ ꯀꯔꯝ ꯇꯧꯕꯅꯣ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯔꯛꯇ ꯈꯟꯅ ꯆꯩꯅꯕ ꯊꯣꯛꯈꯤꯕ ꯂꯩꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯅꯨꯄꯤ ꯑꯁꯤꯅꯁꯨ ꯑꯗꯨꯒꯨꯝꯕ ꯀꯔꯤꯁꯨ ꯊꯣꯛꯈꯤꯕ ꯂꯩꯇꯦ ꯍꯥꯏꯗꯨꯅ ꯐꯣꯡꯗꯣꯛꯂꯤ ꯁꯇ꯭ꯌꯥꯅ ꯃꯦꯗꯥꯝ ꯀꯦꯁ ꯑꯁꯤ ꯁꯣꯜꯕ ꯇꯧꯕ ꯑꯁꯤ ꯌꯥꯝꯅ ꯇꯉꯥꯏ ꯐꯗꯕꯅꯤ ꯑꯁꯣꯝꯅ ꯀꯣꯑꯣꯄꯔꯦꯠ ꯇꯧꯕꯤꯗꯕ ꯇꯥꯔꯒꯗꯤ ꯀꯦꯁ ꯑꯁꯤꯒꯤ ꯃꯈꯥ ꯆꯠꯊꯕ ꯀꯔꯤꯁꯨ ꯉꯝꯂꯣꯏ ꯅꯨꯄꯤ ꯑꯁꯤꯅ ꯍꯥꯏꯔꯛꯏ ꯑꯩꯅ ꯌꯨꯝ ꯄꯥꯟꯈꯤꯕ ꯃꯤꯁꯛ ꯑꯗꯨ ꯁꯤꯗꯔ ꯀꯧꯏ ꯃꯍꯥꯛ ꯖꯨꯋꯥꯔ ꯁꯥꯟꯅꯕꯗ ꯍꯥꯂꯦꯡꯕ ꯂꯩꯇꯕ ꯃꯤꯁꯛꯅꯤ ꯃꯥꯒꯤ ꯃꯑꯣꯡ ꯃꯇꯧ ꯑꯗꯨꯅ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯑꯁꯨꯃꯛ ꯐꯠꯇꯕ ꯍꯦꯟꯒꯠꯂꯛꯈꯤ ꯃꯍꯥꯛ ꯅꯣꯡꯃꯇ ꯌꯨꯝꯒꯤ ꯀꯔꯤꯁꯨ ꯈꯟꯈꯤꯕ ꯂꯩꯇꯦ ꯃꯇꯝꯗꯨꯗ ꯁꯤꯔꯤ ꯆꯍꯤ 10ꯃꯨꯛꯇ ꯉꯥꯏꯔꯤ ꯑꯩꯅ ꯈꯜꯂꯤ ꯑꯩꯅ ꯃꯥꯒ ꯂꯨꯍꯣꯡꯂꯨꯔꯤꯕꯁꯤ ꯑꯩꯒꯤ ꯑꯆꯧꯕ ꯃꯥꯡꯖꯕ ꯑꯃꯅꯤ ꯍꯥꯏꯗꯨꯅ ꯑꯩꯒ ꯃꯥꯒ ꯀꯥꯏꯅꯅꯕꯒꯤꯗꯃꯛ ꯑꯩꯁꯨ ꯌꯨꯝ ꯑꯗꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯂꯒꯦ ꯈꯜꯂꯦ ꯑꯗꯨꯕꯨ ꯁꯤꯔꯤꯗꯤ ꯆꯠꯁꯤ ꯍꯥꯏꯕ ꯌꯥꯗꯕꯅ ꯃꯄꯨꯒ ꯑꯁꯨꯃꯛ ꯂꯩꯍꯧꯕꯅꯤ ꯑꯩꯅ ꯌꯨꯝ ꯍꯦꯛ ꯌꯧꯕꯒ ꯁꯤꯗꯔꯒꯁꯨ ꯗꯥꯏꯚꯣꯔꯁ ꯇꯧꯔꯦ ꯑꯗꯨꯒ ꯁ꯭ꯔꯤꯅꯤꯕꯥꯁ ꯀꯧꯕ ꯃꯤꯁꯛ ꯑꯃꯒ ꯂꯨꯍꯣꯡꯈꯤꯕꯅꯤ ꯆꯍꯤ 3ꯒꯤ ꯃꯃꯥꯡꯗ ꯑꯩꯒꯤ ꯏꯀꯨꯕꯣꯛꯀꯤ ꯄ꯭ꯔꯣꯄꯔꯇꯤꯁꯤꯡ ꯑꯗꯨ ꯁꯤꯔꯤꯒꯤ ꯃꯤꯡꯗ ꯊꯝꯂꯝꯕꯅꯤ ꯑꯩꯒꯤ ꯏꯀꯨꯕꯣꯛꯅ ꯂꯩꯈꯤꯗ꯭ꯔꯕ ꯃꯇꯨꯡꯗ ꯁꯤꯔꯤꯅ ꯐꯪꯈꯤꯕꯅꯤ ꯁꯇ꯭ꯌꯥꯅ ꯑꯃꯨꯛ ꯍꯪꯂꯛꯏ ꯁ꯭ꯔꯤꯅꯤꯕꯥꯁ ꯑꯁꯤ ꯍꯧꯖꯤꯛ ꯌꯨꯝꯗ ꯂꯩꯕ꯭ꯔꯥ ꯅꯨꯄꯤ ꯑꯁꯤꯅ ꯃꯍꯥꯛ ꯍꯧꯖꯤꯛ ꯌꯨꯝ ꯑꯁꯤꯗ ꯂꯩꯇꯦ ꯍꯞꯇꯥ ꯑꯃꯃꯨꯛ ꯁꯨꯔꯦ ꯌꯨꯝꯗ ꯍꯜꯂꯛꯇꯕ ꯃꯍꯥꯛꯅ ꯌꯨꯝꯗ ꯍꯜꯂꯛꯅꯤꯡꯕ ꯃꯇꯝꯗ ꯑꯁꯨꯃꯛ ꯍꯜꯂꯛꯀꯅꯤ ꯊꯣꯛꯅꯤꯡꯕ ꯃꯇꯝꯗ ꯑꯁꯨꯃꯛ ꯊꯣꯛꯈꯤꯒꯅꯤ ꯁꯤꯗꯔꯗꯒꯤ ꯃꯥꯅ ꯈꯔ ꯐꯒꯗ꯭ꯔꯥ ꯈꯟꯗꯨꯅ ꯃꯉꯣꯟꯗ ꯂꯩꯔꯨꯕꯅꯤ ꯑꯗꯨꯕꯨ ꯃꯥꯗꯤ ꯁꯤꯗꯔꯗꯒꯤ ꯍꯦꯟꯅ ꯁꯥꯊꯤꯕ ꯃꯤꯁꯛ ꯑꯃ ꯑꯣꯏꯔꯝꯂꯦ ꯗꯨꯔꯒꯥꯅ ꯁ꯭ꯔꯤꯅꯤꯕꯥꯁꯀꯤ ꯅꯝꯕꯔ ꯑꯗꯨꯗ ꯀꯣꯜ ꯑꯃꯨꯛ ꯇꯧꯁꯤꯜꯂꯤ ꯑꯗꯨꯕꯨ ꯐꯣꯟ ꯑꯗꯨꯗꯤ ꯄꯥꯏꯈꯠꯂꯛꯇ꯭ꯔꯦ ꯃꯁꯤꯗꯒꯤ ꯊꯣꯔꯛꯄ ꯑꯁꯤꯗ ꯀꯣꯟꯁꯇꯦꯕꯜ ꯔꯥꯃꯥꯁ꯭ꯋꯥꯃꯤꯗ ꯐꯣꯟ ꯇꯧꯗꯨꯅ ꯅꯝꯕꯔ ꯑꯃꯗꯤ ꯐꯣꯇꯣ ꯈꯔ ꯊꯥꯔꯛꯀꯦ ꯇ꯭ꯔꯦꯁ ꯇꯧꯗꯨꯅ ꯁ꯭ꯇꯦꯁꯟꯗ ꯄꯨꯔꯛꯅꯕ ꯍꯥꯏꯔꯤ ꯃꯊꯪꯒꯤ ꯁꯤꯟꯗꯅ ꯑꯃꯨꯛ ꯁꯇ꯭ꯌ ꯁꯔꯠꯀꯤ ꯃꯅꯥꯛꯇ ꯂꯥꯛꯇꯨꯅ ꯋꯥꯔꯤ ꯑꯃꯨꯛꯁꯨ ꯁꯥꯟꯅꯔꯤ ꯁꯇ꯭ꯌꯥꯅ ꯁꯔꯠ ꯁꯟꯖꯦꯒ ꯀꯔꯝꯕ ꯃꯇꯝꯗꯒꯤ ꯄꯨꯜꯂꯛꯈꯤꯕꯅꯣ ꯁꯔꯠꯅ ꯆꯍꯤ 5ꯃꯨꯛ ꯁꯨꯔꯦ ꯄꯨꯜꯂꯛꯈꯤꯕ ꯃꯍꯥꯛ ꯌꯥꯝꯅ ꯐꯕ ꯃꯤꯁꯛ ꯑꯃꯅꯤ ꯑꯗꯨ ꯑꯣꯏꯕꯅꯅꯤ ꯍꯧꯖꯤꯛ ꯐꯥꯎꯕꯗ ꯑꯩꯒ ꯄꯨꯜꯂꯤꯕꯁꯤ ꯕꯤꯖꯤꯅꯦꯁꯁꯤꯡꯁꯨ ꯃꯥꯏ ꯄꯥꯛꯅ ꯄꯥꯡꯊꯣꯛꯂꯤ ꯅꯣꯏꯅꯁꯨ ꯎꯕꯤꯔꯝꯒꯅꯤ ꯑꯁꯨꯝꯅ ꯁꯔꯠꯅ ꯈꯔ ꯀꯥꯛꯂꯞꯅ ꯋꯥꯔꯤ ꯋꯥꯇꯥꯏ ꯑꯁꯨꯝ ꯁꯥꯟꯅꯔꯤ ꯁꯇ꯭ꯌꯥꯅ ꯁꯟꯖꯦ ꯑꯃꯗꯤ ꯁꯤꯔꯤꯒꯤ ꯔꯤꯂꯦꯁꯟꯁꯤꯞꯀꯤ ꯃꯇꯥꯡ ꯑꯁꯤ ꯀꯔꯝ ꯇꯧꯕꯒꯦ ꯅꯪꯅ ꯀꯔꯤ ꯈꯪꯕꯗꯤ ꯂꯩ ꯁꯔꯠꯅ ꯃꯈꯣꯏ ꯑꯅꯤ ꯌꯥꯝꯅ ꯅꯨꯡꯁꯤꯅꯕ ꯀꯧꯄꯜ ꯑꯃꯅꯤ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯔꯛꯇ ꯅꯨꯡꯁꯤꯅꯕ ꯍꯥꯏꯕ ꯋꯥꯍꯩ ꯑꯁꯤ ꯅꯠꯇꯅ ꯑꯇꯣꯞꯄ ꯋꯥꯔꯤ ꯑꯃꯃꯨꯛ ꯂꯩꯇꯦ ꯃꯈꯣꯏ ꯑꯅꯤꯕꯨ ꯊꯦꯡꯅꯍꯟꯈꯤꯕꯁꯨ ꯑꯩꯅꯅꯤ ꯂꯨꯍꯣꯡꯍꯟꯈꯤꯕꯁꯨ ꯑꯩꯅꯅꯤ ꯁꯇ꯭ꯌꯥꯅ ꯐꯔꯦꯅꯦ ꯑꯗꯨꯗꯤ ꯊꯥ 3ꯃꯨꯛꯀꯤ ꯃꯃꯥꯡꯗ ꯁꯟꯖꯦꯗꯒꯤ ꯍꯦꯟꯅ ꯅꯪꯒ ꯁꯤꯔꯤꯒ ꯀꯟꯇꯦꯛ ꯇꯧꯅꯔꯤꯕꯁꯤꯅ ꯀꯔꯝ ꯇꯧꯔꯤꯕꯅꯣ ꯁꯔꯠꯅ ꯎꯁꯤꯠꯇꯅ ꯈꯨꯝꯂꯛꯏ ꯑꯗꯨꯗꯤ ꯑꯩꯈꯣꯏꯒꯤ ꯄꯥꯔꯁꯣꯅꯦꯜ ꯃꯦꯇꯔꯅꯤ ꯃꯍꯥꯛ ꯑꯩꯒꯤ ꯏꯆꯟꯅꯨꯄꯤꯒꯨꯝꯕꯅꯤ ꯑꯁꯨꯝꯅ ꯍꯥꯏꯔꯕꯁꯨ ꯅꯈꯣꯏꯅ ꯀꯔꯤꯁꯨ ꯊꯥꯖꯒꯗꯕ ꯂꯩꯇꯦ ꯅꯈꯣꯏꯗ ꯏꯟꯇꯔꯇꯦꯟꯃꯦꯟ ꯇꯧꯅꯕꯒꯤ ꯃꯇꯝ ꯑꯩꯉꯣꯟꯗ ꯀꯔꯤꯁꯨ ꯂꯩꯇꯦ ꯀꯤꯂꯔ ꯑꯗꯨ ꯀꯅꯥꯅꯣ ꯍꯥꯏꯕꯗු ꯍꯥꯟꯅ ꯊꯤꯗꯣꯛꯇꯨꯅ ꯈꯪꯗꯣꯛꯅꯕ ꯍꯣꯠꯅꯕꯒꯤ ꯃꯍꯨꯠꯇ ꯑꯩꯒꯤ ꯏꯇꯨꯡ ꯏꯟꯅꯕꯅ ꯀꯔꯤꯁꯨ ꯀꯥꯟꯅꯕ ꯐꯪꯂꯣꯏ ꯃꯇꯝ ꯃꯥꯡꯗꯨꯅ ꯇꯣꯛꯀꯅꯤ ꯑꯩꯉꯣꯟꯗ ꯊꯥꯖꯗꯕ ꯂꯩꯔꯒꯅ ꯑꯩꯒꯤ ꯂꯣꯌꯔꯒ ꯋꯥꯔꯤ ꯁꯥꯟꯅꯕ ꯌꯥꯒꯅꯤ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯁ꯭ꯔꯤꯅꯤꯕꯥꯁ ꯍꯥꯏꯔꯤꯕ ꯃꯤꯁꯛ ꯑꯁꯤ ꯑꯃꯨꯛ ꯎꯍꯜꯂꯛꯂꯤ ꯃꯍꯥꯛ ꯍꯤꯗꯥꯛ ꯊꯛꯇꯨꯅ ꯂꯩꯔꯤ ꯔꯥꯃꯥꯁ꯭ꯋꯥꯃꯤꯁꯨ ꯃꯐꯝ ꯑꯁꯤꯗ ꯇ꯭ꯔꯦꯁ ꯇꯧꯗꯨꯅ ꯊꯤꯔꯛꯄꯗꯒꯤ ꯂꯛꯁꯃꯤꯒꯤ ꯍꯁꯕꯦꯟ ꯑꯃꯗꯤ ꯁ꯭ꯔꯤꯅꯤꯕꯥꯁꯄꯨ ꯃꯐꯝ ꯑꯁꯤꯗꯒꯤ ꯐꯥꯗꯨꯅ ꯄꯨꯈ꯭ꯔꯦ ꯁ꯭ꯇꯦꯁꯟꯗꯅ ꯑꯃꯨꯛ ꯁꯟꯖꯦ ꯀꯧꯗꯨꯅ ꯁꯇ꯭ꯌꯥꯅ ꯋꯥꯍꯪ ꯀꯌꯥ ꯑꯃ ꯍꯪꯂꯤ ꯑꯗꯨꯒ ꯁꯟꯖꯦꯒꯤ ꯋꯥꯔꯤ ꯈꯔꯁꯨ ꯂꯤꯔꯛꯂꯤ ꯃꯍꯥꯛ ꯄꯣꯛꯄ ꯃꯇꯝꯗꯗꯤ ꯃꯥꯒꯤ ꯃꯃꯥ ꯑꯗꯨ ꯂꯩꯈꯤꯗ꯭ꯔꯦ ꯑꯗꯨꯒ ꯃꯄꯥꯅ ꯃꯍꯥꯛꯅ ꯈꯔ ꯆꯥꯎꯔꯛꯄ ꯃꯇꯝꯗ ꯂꯩꯈꯤꯗꯕ ꯑꯣꯏꯔꯝꯃꯤ ꯃꯍꯥꯛ ꯑꯣꯔꯐꯥꯅꯦꯖ ꯑꯃꯗ ꯆꯥꯎꯔꯛꯄꯅꯤ ꯑꯩꯒꯤꯅꯤ ꯍꯥꯏꯕꯗ ꯀꯅꯥꯁꯨ ꯂꯩꯇꯦ ꯍꯥꯏꯗꯨꯅ ꯂꯩꯖꯔꯨꯕꯅꯤ ꯑꯗꯨꯕꯨ ꯁꯔꯠ ꯊꯦꯡꯅꯕꯗꯒꯤ ꯑꯩꯒꯤ ꯐꯦꯃꯤꯂꯤ ꯑꯃꯗꯤ ꯐꯪꯂꯦ ꯈꯟꯖꯈꯤ ꯑꯩꯈꯣꯏ ꯑꯅꯤ ꯄꯨꯟꯗꯨꯅ ꯀꯝꯄꯅꯤ ꯑꯁꯤꯕꯨ ꯁ꯭ꯇꯥꯔꯠ ꯇꯧꯔꯛꯈꯤꯕꯅꯤ ꯁꯔꯠꯅ ꯁꯤꯟꯗꯨꯅ ꯁꯤꯔꯤꯒ ꯃꯄꯨꯒꯁꯨ ꯊꯦꯡꯅꯍꯟꯕꯤꯈꯤ ꯃꯁꯤꯗꯒꯤ ꯑꯩ ꯑꯃꯗꯤ ꯁꯤꯔꯤ ꯑꯁꯨꯃꯛ ꯄꯥꯎ ꯇꯞꯅ ꯇꯞꯅ ꯐꯥꯎꯅꯔꯛꯄꯗꯒꯤ ꯃꯔꯨꯞꯇꯒꯤ ꯅꯨꯡꯁꯤꯅꯕꯒꯤ ꯂꯝꯕꯤꯗ ꯑꯣꯟꯊꯣꯔꯛꯈꯤ ꯃꯥꯁꯨ ꯃꯥꯒꯤ ꯐꯦꯃꯤꯂꯤꯒꯤ ꯃꯔꯝꯗ ꯃꯃꯥ ꯃꯄꯥ ꯀꯥꯏꯅꯈꯤꯕꯒꯤ ꯋꯥꯔꯤ ꯀꯌꯥ ꯑꯃꯁꯨ ꯂꯤꯗꯨꯅ ꯄꯦꯟꯅ ꯀꯞꯈꯤ ꯑꯩꯅꯁꯨ ꯃꯥꯕꯨ ꯊꯦꯝꯖꯤꯟꯕꯤꯈꯤ ꯅꯪꯕꯨ ꯍꯔꯥꯎ ꯇꯌꯥꯝꯅꯁꯨ ꯂꯩꯍꯟꯒꯅꯤ ꯍꯥꯏꯈꯤꯕꯅꯤ ꯄ꯭ꯔꯖꯦꯟꯗ ꯑꯃꯨꯛ ꯂꯥꯛꯇꯨꯅ ꯁꯟꯖꯦꯅ ꯋꯥꯔꯤꯁꯤꯡ ꯑꯁꯤꯕꯨ ꯂꯤꯗꯨꯅ ꯀꯞꯂꯤ ꯁꯇ꯭ꯌꯥꯅ ꯐꯔꯦ ꯁꯟꯖꯦ ꯅꯪ ꯅꯁꯥꯒꯤ ꯌꯨꯝ ꯂꯩꯕ ꯅꯠꯇ꯭ꯔꯥ ꯑꯗꯨꯒ ꯀꯔꯤꯒꯤ ꯔꯦꯟ ꯑꯃꯗ ꯂꯩꯔꯤꯕꯅꯣ ꯁꯟꯖꯦꯅ ꯁꯤꯔꯤꯅ ꯃꯄꯨ ꯁꯤꯈ꯭ꯔꯕ ꯃꯇꯨꯡꯗ ꯁꯤꯔꯤꯁꯨ ꯃꯃꯥ ꯑꯃ ꯑꯣꯏꯕ ꯉꯝꯂꯔꯣꯏ ꯍꯥꯏꯕ ꯈꯪꯂꯦ ꯑꯗꯨꯅ ꯃꯥꯕꯨ ꯁ꯭ꯇ꯭ꯔꯦꯁꯁꯤꯡ ꯑꯁꯤꯗꯒꯤ ꯅꯥꯊꯩꯅꯕꯒꯤꯗꯃꯛ ꯑꯩꯅ ꯔꯦꯟꯗ ꯂꯩꯈꯤꯕꯅꯤ ꯁꯇ꯭ꯌꯥꯅ ꯅꯪ ꯀꯅꯥꯒꯨꯝꯕ ꯃꯤꯁꯛꯀꯥꯇꯤ ꯆꯤꯡꯅꯕ ꯂꯩꯕ꯭ꯔꯥ ꯁꯟꯖꯦꯅ ꯂꯩꯇꯦ ꯍꯥꯏꯗꯨꯅ ꯄꯥꯎꯈꯨꯝ ꯄꯤꯔꯛꯂꯤ ꯁꯇ꯭ꯌꯥꯅ ꯑꯗꯨꯒ ꯀꯔꯤꯒꯤꯅꯣ ꯃꯁꯤꯅ ꯍꯥꯏꯗꯨꯅ ꯉꯁꯥꯏ ꯁꯟꯖꯦꯅ ꯌꯨꯝ ꯑꯃꯗ ꯂꯥꯛꯇꯨꯅ ꯌꯦꯡꯕ ꯃꯇꯝꯗ ꯁꯣ ꯂꯣꯜꯂꯝꯕ ꯌꯨꯝ ꯑꯗꯨꯒꯤ ꯚꯤꯗꯤꯑꯣ ꯃꯇꯦꯛ ꯑꯃ ꯌꯦꯡꯍꯜꯂꯤ ꯃꯁꯤꯗ ꯑꯃꯨꯛꯁꯨ ꯐ꯭ꯂꯥꯁꯕꯦꯛ ꯑꯃꯃꯨꯛ ꯎꯍꯜꯂꯛꯂꯤ ꯁꯤꯔꯤ ꯑꯃꯗꯤ ꯁꯟꯖꯦ ꯂꯝꯕꯤꯗ ꯂꯥꯛꯄ ꯃꯇꯝ ꯑꯁꯤꯗ ꯑꯍꯜ ꯑꯃ ꯎꯕꯗꯒꯤ ꯁꯤꯔꯤꯅ ꯀꯨꯝꯊꯗꯨꯅ ꯑꯍꯜ ꯑꯗꯨꯒꯤ ꯆꯥꯅ ꯊꯛꯅꯕ ꯈꯔ ꯄꯤꯗꯨꯅ ꯂꯩꯔꯤꯉꯩ ꯃꯇꯝꯗ ꯂꯣꯀꯦꯟ ꯒꯨꯟꯗꯥ ꯑꯃꯅ ꯁꯤꯔꯤꯒꯤ ꯃꯑꯣꯡ ꯃꯇꯧ ꯑꯁꯤꯗ ꯉꯥꯎꯈꯤꯗꯨꯅ ꯁꯤꯔꯤꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯇꯨꯅ ꯁꯤꯔꯤꯕꯨ ꯈꯨꯠ ꯄꯥꯏꯗꯨꯅ ꯗꯞ ꯀꯌꯥ ꯑꯃ ꯇꯧꯔꯤ
masida sanjena uraduna yamna thuna laktuna misak asibu phudarami misak asiga lakminariba miyoi sing asinasu nupa asibu kanba changmagi mohta mabu karemnaduna noknabiri president amung laktuna mahakna oiramgadra haiduna chingnabadagi mabu thiba chalubani haiduna sanjena phongdokli asumna ngaihak wari watai sanaraba matungda sanjena chatki torokpa matam asida Satyana amuk hairakli nang sarattadi chingnaba phaudabra Sanjena sir Saratya gi best friend ni magi mapandagi ni aina ngasi asigi phibam asida yaurakli basi Satyana Sanjay tha taruk muki mamangdagi siri amadi sarat nungti gi phone wari sanabani asumna call data singdagi aikhoina yengma matam thengnai nang asigi manamdadi karigumba khangba leibra fare toklasi masi punamagasi ai yenglage wai sing si taraga Sanjay su yamna chingnana mapana sumak thokre mathangi sindana Lakshmi gi mawa asibu pusilaktuna mu hangli Satyana nangna nupi adubu haliba karigino masida numit adugi flashback ama golakli nupa asi medam kauraga yum masida chaklakli mana sum chaklakpana mirchi powder kaya ama chai khaiduna amadi pot khara chaiduna leribadu mahakna ubadagi chingnaba ma phauraduna mathaki karomda mukaratuna siribu kaurakli aduga ka amada chaklakpa matamdadi siri asi siduna leiba thengnare asumna present amuk Satyana nang kaidobu chalubano pung kaya adwaidano aduga nangna siri siram libadu khangba taragadi police ta pau piribasina karigino nupa asina 5 PM adwaidani medam naibu laknaba khanganbadagi ai chalubani aduga ina phibam adu ubadagi isa adu thagatkhibana pumnamak chamamna khibani sar amuksu Satya Srinivas ka makhata na wari sanabadagi khangle masu hiramasida karisu chenabalai haiba Durgana changsilaktuna CCTV footage sama yenghali masida misakasina murder numit asida Sanjena leriba ren asiki lambida chathok chasin tawribadu makhoi su ure miyoi asi Rabi hariba loken gunda aduni Sanjena phukibanu padu Sinasigi matungda muk Satya team galoinana Rabi gi yumda lakli adubu yum asidi solonduna leiba thengnare aduga so asibu thukaiduna manungda changlakpa matamdadi Rabi hariba loken gunda asi sidun leramba thengnare aduga mokhoi policingna ka asida check toroko matamdasu paisa kaya amaga murder weapon amaga su thengnarami yum asigi mapanda amuk thoraklaba matungda Satyana hairakli mana siri hatpo oiragadi mahakna muk kanana halibano mahakna tawriba thabak asinadi sirigi yumda icham chamba miyoi ama hektana changbari kari su ngamloi aduga kanagumba yum adugi maramda khangba miyoi singna lawtunaduna tawba soiduna ramgani aduga Durga murder weapon asida fingerprint asi kanagino haiba yamna thuna thidoktuna khangdokna bataw ai thuna khangba pami call data singsu thuna puthokna bataw punmak asigi manungda mastermind amadi soiduna ramgani yengba tabani sin asigi matungda Sanjay amadi Sarat amugu holakli Sarat na thabak ama chatnaba loisenduna leriba sibu Sanjay na chingnana hanglakli Sarat karade chakadoribano Sunday numit asida nanga wari khara sanaba pami Saratna office tani thabak khara lei hojik matam leitre aduna kona sananasi haiduna khara kakapna phungdokli Sanjay Saratna chatkiba sibu chingneba miyeng amada yengduna leihori asomdana amuk Durga thuna Satya gi manakta changsilaktuna amuk hairakli sir murder weapon aduda taramliba yedu siri gi oiduna lerami aduga sir fingerprint aduna Sanjay gini Satya thuna fine reporting adu yenglaga amuk hairakli aina khanbadu chumi Sanjay bu hanbu uba numit adudagi aina mabu chingnakhibani mana soiduna oigani haibasi ai thajabani Durgana sar kanagumma mana thawen trap tawduna oiramlabadi kamnawa Satyana Rabi gi kolkata adu laklabra adu thuna purakna bataw ai Sanjay bu phana bu honage masi haiduna muk thokre masi gi matungda Sanjay amuk holakli mahak phone pairamragi mai yaudre khamgadagi phone adu charge tawchili tanja asida mapanagi thong asi su thilakli Sanjay changchenduna thong asi bu hangdokpa matamdadi makhoi gi staff maithri na magi damak tharakpa silpa kaubi nupi adu magi breakfast pinaba lakpoirami Sanjay na purakli poching asibu chag hek torokpada nakandagi Satyana haikli Rabi sibagi hawba chinjak saribra minute ani khaktani aina nangbu thajakiba nang naibu apangba siriba Sanjay na sarn haribadu karino haiba gyan tadre Satyana crime na nang tawraga love story gi wari amuk aikoi da lidun tahaliba nang siri amadi Rabi hatpani evidence khudimak aikoi na loina fangle Sanjay na asoiba amadi leire sar aina kari su tawkiba leite miyoi kharana lawtu naraga aibu mi hatpa tahannaba honaba soidan oigani aingona matam khara pibiu ai punamak asibu clear oina puthokcharake Satya Sanjay na hariba sibu kari su taba tawdana Sanjay bu pharaga puduna lakli gari manung asidasu Sanjay na aina hatpa natte sar aigi kari su ira laite aina siri hal haibagi kari evidence leibage constable amana murder weapon da mayak sengna nangi fingerprint adu fangle adusu paper cutter ni Satyana paper cutter na karamna miyoi babu murder tawribano haibadu nangonagi tambatari yamna koklaina bu tawri ne masida flashback macha amasu amuk holakli Sarat amadi Sanjay leminaringi matamda Sanjay na paper cutter adubu paiduna sanari present amuk Sanjay na hairakli sir aina kari su tawkiba leite
ꯁꯥꯔ ꯀꯅꯥꯒꯨꯝꯕ ꯃꯤꯑꯣꯏ ꯈꯔꯅ ꯑꯩꯕꯨ ꯇ꯭ꯔꯦꯞ ꯇꯧꯕ ꯁꯣꯏꯗꯅ ꯑꯣꯏꯒꯅꯤ ꯑꯩꯕꯨ ꯐꯣꯟ ꯀꯣꯜ ꯑꯃꯇꯪꯗꯤ ꯇꯧꯍꯟꯕꯤꯌꯨ ꯃꯁꯤꯗ ꯁꯇ꯭ꯌꯥꯅ ꯅꯣꯡꯃꯩ ꯑꯃ ꯄꯨꯊꯣꯔꯛꯇꯨꯅ ꯗꯞ ꯇꯧꯔꯛꯄꯗꯒꯤ ꯇꯟꯖꯥ ꯑꯁꯤꯗ ꯁꯟꯖꯦ ꯒꯥꯔꯤ ꯃꯅꯨꯡꯗ ꯇꯣꯡꯂꯤꯕ ꯀꯣꯟꯁꯇꯦꯕꯜꯁꯤꯡ ꯑꯁꯤꯕꯨ ꯊꯥꯖꯤꯜꯂꯝꯂꯒ ꯌꯥꯝꯅ ꯊꯨꯅ ꯒꯥꯔꯤ ꯑꯁꯤꯗꯒꯤ ꯀꯨꯝꯊꯗꯨꯅ ꯆꯦꯟꯕ ꯍꯧꯔꯛꯂꯦ ꯁꯇ꯭ꯌꯥ ꯈꯣꯏꯁꯨ ꯁꯟꯖꯦꯕꯨ ꯐꯥꯅꯕꯒꯤꯗꯃꯛ ꯀꯟꯅ ꯇꯥꯟꯅꯔꯛꯂꯤ ꯃꯁꯤꯗ ꯁꯟꯖꯦ ꯅꯥꯀꯟ ꯑꯃꯗ ꯂꯩꯁꯤꯟꯗꯨꯅ ꯃꯤꯑꯣꯏ ꯑꯃ ꯂꯩꯔꯤꯕ ꯑꯗꯨꯗꯒꯤ ꯐꯣꯟ ꯂꯧꯗꯨꯅ ꯁꯔꯠꯇ ꯐꯣꯟ ꯇꯧꯗꯨꯅ ꯍꯥꯏꯔꯛꯂꯤ ꯁꯔꯠ ꯑꯩ ꯁꯟꯖꯦꯅꯤ ꯑꯩꯕꯨ ꯁꯤꯌꯥꯏ ꯁꯇ꯭ꯌꯥꯅ ꯐꯥꯅꯕ ꯀꯣꯏꯇꯥꯟ ꯇꯥꯟꯅꯗꯨꯅ ꯂꯩꯔꯦ ꯑꯩ ꯀꯩꯗꯧꯒꯅꯤ ꯍꯥꯏꯕ ꯀꯔꯤꯁꯨ ꯈꯪꯗ꯭ꯔꯦ ꯁꯤꯔꯤꯕꯨ ꯑꯩꯅ ꯃꯔꯗꯔ ꯇꯧꯕꯅꯤ ꯍꯥꯏꯗꯨꯅ ꯁꯔꯠꯅ ꯁꯟꯖꯦ ꯅꯪ ꯀꯗꯥꯏꯗ ꯂꯩꯕꯅꯣ ꯑꯩ ꯂꯥꯛꯅꯕ ꯇꯧꯒꯦ ꯁꯟꯖꯦꯅ ꯍꯧꯖꯤꯛ ꯑꯗꯨꯒꯤ ꯃꯇꯝ ꯂꯩꯇ꯭ꯔꯦ ꯁꯔꯠ ꯑꯩꯈꯣꯏꯒꯤ ꯀꯥꯔꯗꯨꯒꯤ ꯃꯅꯨꯡꯗ ꯁꯦꯀ꯭ꯔꯦꯠ ꯀꯦꯃꯦꯔꯥ ꯑꯃ ꯑꯩꯅ ꯏꯟꯁꯇꯣꯜ ꯇꯧꯔꯒ ꯊꯝꯕꯅꯤ ꯁꯤꯔꯤ ꯍꯥꯠꯇ꯭ꯔꯤꯉꯩꯒꯤ ꯃꯃꯥꯡꯒꯤ CCTV ꯐꯨꯇꯦꯖ ꯑꯗꯨ ꯑꯃꯨꯛꯇ ꯌꯦꯡꯉꯨ ꯃꯁꯤ ꯍꯥꯏꯔꯛꯄꯗ ꯁꯇ꯭ꯌꯥ ꯅꯥꯀꯟꯗꯒꯤ ꯁꯟꯖꯦꯕꯨ ꯎꯔꯗꯨꯅ ꯑꯃꯨꯛ ꯇꯥꯟꯅꯕ ꯍꯧꯔꯛꯂꯤ ꯑꯗꯨꯒ ꯃꯥꯅ ꯐꯣꯟ ꯇꯧꯔꯝꯂꯤꯕ ꯃꯤꯁꯛ ꯑꯁꯤꯗꯒꯤ ꯐꯣꯟꯁꯨ ꯂꯧꯗꯨꯅ ꯇꯧꯔꯝꯂꯤꯕ ꯅꯝꯕꯔ ꯑꯁꯤꯕꯨ ꯇ꯭ꯔꯦꯁ ꯑꯃꯨꯛ ꯇꯧꯔꯤ ꯇꯟꯖꯥ ꯑꯁꯤꯗ ꯗꯨꯔꯒꯥꯅ ꯁꯇ꯭ꯌꯥꯗ ꯐꯣꯟ ꯇꯧꯗꯨꯅ ꯍꯥꯏꯔꯛꯂꯤ ꯁꯥꯔ ꯔꯕꯤꯒꯤ ꯃꯔꯗꯔ ꯅꯨꯃꯤꯠ ꯑꯗꯨꯗ ꯅꯨꯄꯤ ꯑꯃꯒ ꯅꯨꯄꯥ ꯑꯃꯒ ꯌꯨꯝ ꯑꯗꯨꯗ ꯂꯥꯛꯈꯤꯕ ꯎꯏ ꯍꯥꯏꯗꯨꯅ ꯑꯗꯨꯋꯥꯏꯗ ꯂꯩꯕ ꯃꯤꯑꯣꯏꯁꯤꯡꯅ ꯏꯟꯐꯣꯔꯝ ꯇꯧꯔꯛꯄꯗꯒꯤ ꯈꯪꯕ ꯉꯝꯂꯦ ꯃꯈꯣꯏꯅ ꯍꯥꯏꯕꯗ ꯃꯈꯣꯏ ꯑꯅꯤꯃꯛ ꯔꯕꯤꯒ ꯔꯤꯒꯨꯂꯔ ꯑꯣꯏꯅ ꯎꯅꯕ ꯂꯥꯛꯏ ꯍꯥꯏ ꯔꯕꯤꯁꯨ ꯊꯥ 5 ꯍꯦꯟꯅ ꯅꯝꯕꯔ ꯑꯃꯒ ꯁꯨꯃꯛ ꯀꯟꯇꯦꯛ ꯇꯧꯅꯕꯅꯤ ꯁ꯭ꯄꯦꯁꯤꯌꯦꯜꯂꯤ ꯁꯤꯗ꯭ꯔꯤꯉꯩꯒꯤ ꯍꯞꯇꯥ ꯑꯃ ꯋꯥꯠꯂꯤꯐꯥꯎ ꯑꯗꯨꯕꯨ ꯁꯥꯔ ꯃꯁꯤꯗ ꯉꯛꯂꯤꯕꯗꯤ ꯅꯝꯕꯔ ꯑꯗꯨ ꯑꯇꯩ ꯀꯅꯥꯒꯤꯁꯨ ꯅꯠꯇꯦ ꯁꯔꯠꯀꯤꯅꯤ ꯁꯤꯔꯤꯒꯤ ꯃꯔꯗꯔ ꯅꯨꯃꯤꯠ ꯑꯗꯨꯗ ꯔꯕꯤ ꯑꯃꯗꯤ ꯁꯔꯠꯀꯤ ꯐꯣꯟ ꯂꯣꯀꯦꯁꯟ ꯑꯁꯤ ꯁꯤꯔꯤꯒꯤ ꯌꯨꯝ ꯃꯌꯥꯗꯅꯤ ꯁꯇ꯭ꯌꯥꯅ ꯐꯔꯦ ꯑꯗꯨꯗꯤ ꯅꯪ ꯌꯥꯝꯅ ꯊꯨꯅ ꯁꯔꯠꯀꯤ ꯌꯨꯝ ꯃꯅꯥꯛꯇ ꯆꯠꯂꯒ ꯂꯩꯔꯣ ꯑꯩꯁꯨ ꯊꯨꯅ ꯌꯧꯁꯤꯜꯂꯛꯅꯕ ꯇꯧꯔꯒꯦ ꯔꯥꯃꯥꯁ꯭ꯋꯥꯃꯤꯅ ꯑꯃꯨꯛ ꯆꯪꯁꯤꯜꯂꯛꯇꯨꯅ ꯁꯥꯔ ꯁꯔꯠꯀ ꯋꯥꯔꯤ ꯁꯥꯟꯅꯔꯝꯕꯅꯤ ꯍꯧꯖꯤꯛ ꯁꯟꯖꯦꯅ ꯋꯥꯔꯤ ꯁꯥꯟꯅꯔꯝꯂꯤꯕꯗꯨ ꯁꯔꯠꯀꯅꯤ ꯃꯍꯥꯛ ꯍꯧꯖꯤꯛ ꯑꯣꯐꯤꯁꯇ ꯂꯩꯔꯤ ꯃꯁꯤꯗꯒꯤ ꯁꯇ꯭ꯌꯥ ꯌꯥꯝꯅ ꯊꯨꯅ ꯑꯣꯐꯤꯁ ꯌꯧꯁꯤꯜꯂꯛꯄ ꯃꯇꯝꯗꯗꯤ ꯁꯔꯠ ꯑꯁꯤ ꯂꯩꯔꯝꯗ꯭ꯔꯦ ꯑꯗꯨꯒ ꯀꯥ ꯑꯗꯨꯗ ꯂꯩꯔꯤꯕ CCTV ꯐꯨꯇꯦꯖ ꯑꯗꯨꯗꯒꯤ ꯈꯪꯕ ꯉꯝꯂꯦ ꯃꯄꯥꯟꯗ ꯈꯥꯝꯂꯤꯕ ꯀꯥꯔ ꯄꯥꯔꯀꯤꯡ ꯃꯅꯥꯛꯇ ꯁꯔꯠ ꯂꯩꯔꯤꯕꯗꯨ ꯎꯔꯦ ꯌꯥꯝꯅ ꯊꯨꯅ ꯀꯥꯔ ꯄꯥꯔꯀꯤꯡ ꯌꯧꯁꯤꯜꯂꯛꯄ ꯃꯇꯝꯗꯗꯤ ꯁꯔꯠ ꯑꯁꯤ ꯒꯥꯔꯤ ꯃꯅꯨꯡꯗ ꯁꯤꯗꯨꯅ ꯂꯩꯔꯝꯂꯦ ꯃꯉꯛ ꯑꯁꯤ ꯆꯞꯁꯤꯟꯗꯨꯅ ꯍꯥꯠꯄꯅꯤ ꯍꯥꯏꯕꯁꯨ ꯈꯪꯕ ꯉꯝꯂꯦ ꯑꯗꯨꯒ CCTVꯒꯤ ꯍꯥꯔꯗ ꯗꯤꯛꯁꯨ ꯂꯩꯔꯝꯗ꯭ꯔꯦ ꯗꯨꯔꯒꯥꯅ ꯑꯃꯨꯛ ꯐꯣꯟ ꯇꯧꯔꯛꯇꯨꯅ ꯍꯥꯏꯔꯛꯂꯤ ꯁꯥꯔ ꯁꯔꯠꯀꯤ ꯌꯨꯝ ꯑꯁꯤ ꯁꯣ ꯂꯣꯟꯗꯨꯅ ꯂꯩꯔꯝꯂꯦ ꯁꯇ꯭ꯌꯥꯅ ꯗꯨꯔꯒꯥ ꯁꯔꯠ ꯍꯧꯖꯤक ꯂꯩꯈꯤꯗ꯭ꯔꯦ ꯀꯤꯂꯔ ꯑꯗꯨꯅ ꯊꯨꯅ ꯃꯐꯝ ꯑꯁꯤꯗꯒꯤ ꯃꯥꯡꯈ꯭ꯔꯦ ꯑꯁꯣꯝꯗꯅ ꯁꯟꯖꯦ ꯁꯔꯠꯀꯤ ꯌꯨꯝꯗ ꯂꯥꯛꯄ ꯃꯇꯝꯗ ꯗꯨꯔꯒꯥꯒꯤ ꯇꯤꯝꯅ ꯂꯩꯔꯤꯕꯗꯨ ꯎꯔꯦ ꯃꯁꯤꯗꯒꯤ ꯃꯍꯥꯛ ꯅꯥꯀꯟꯗꯒꯤ ꯌꯨꯝ ꯑꯁꯤꯒꯤ ꯃꯊꯛꯂꯣꯝꯗꯒꯤ ꯀꯥꯈꯠꯂꯛꯂꯕ ꯃꯇꯨꯡꯗ ꯌꯨꯝ ꯃꯅꯨꯡꯗ ꯆꯪꯂꯛꯂꯦ ꯃꯥꯅ ꯉꯁꯥꯏ ꯆꯥꯔꯖ ꯇꯧꯔꯝꯕ ꯐꯣꯟ ꯑꯗꯨ ꯍꯦꯛ ꯄꯥꯏꯔꯒ ꯌꯦꯡꯕ ꯃꯇꯝꯗ ꯃꯍꯥꯛꯇꯤ ꯑꯉꯛꯄ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ ꯃꯁꯤꯗ ꯇꯨꯡꯗꯒꯤ ꯃꯤꯑꯣꯏ ꯑꯃꯅ ꯈꯨꯠꯂꯥꯏ ꯑꯃ ꯄꯥꯏꯗꯨꯅ ꯁꯟꯖꯦꯒꯤ ꯀꯣꯛꯇ ꯊꯣꯝꯗꯔꯛꯂꯤ ꯁꯟꯖꯦꯁꯨ ꯃꯈꯥꯗ ꯇꯨꯔꯦ ꯑꯗꯨꯒ ꯃꯥꯅ ꯌꯦꯡꯊꯣꯛꯄ ꯃꯇꯝꯗꯗꯤ ꯑꯉꯛꯄꯅ ꯄꯤꯛ ꯊꯜꯂꯦ ꯇꯧꯔꯝꯂꯤꯕ ꯑꯁꯤ ꯃꯥꯂꯤꯛ ꯑꯣꯏꯗꯨꯅ ꯂꯩꯔꯝꯂꯤ ꯃꯥꯂꯤꯛ ꯑꯃꯨꯛꯁꯨ ꯄꯥꯏꯔꯤꯕ ꯈꯨꯠꯂꯥꯏ ꯑꯁꯤꯅ ꯊꯣꯝꯗꯠꯇꯨꯅ ꯁꯟꯖꯦꯕꯨ ꯃꯉꯛ ꯆꯞꯇꯨꯅ ꯍꯥꯠꯅꯕꯒꯤ ꯇꯧꯔꯛꯂꯤ ꯇꯨꯡꯗꯒꯤ ꯁꯤꯜꯄꯥ ꯂꯩꯔꯝꯗꯨꯅ ꯐꯤ ꯑꯃꯅ ꯑꯃꯨꯛ ꯃꯥꯂꯤꯛꯀꯤ ꯃꯉꯛ ꯑꯗꯨꯕꯨ ꯂꯥꯛꯁꯤꯟꯗꯨꯅ ꯆꯤꯡꯂꯤ ꯁꯟꯖꯦꯁꯨ ꯌꯥꯎꯅ ꯃꯈꯣꯏ ꯑꯅꯤ ꯇꯧꯗꯨꯅ ꯃꯥꯂꯤꯛꯄꯨ ꯍꯥꯠꯅꯕ ꯇꯧꯔꯤ ꯇꯟꯖꯥ ꯑꯁꯤꯗ ꯁꯇ꯭ꯌꯥ ꯌꯧꯁꯤꯜꯂꯛꯇꯨꯅ ꯃꯥꯂꯤꯛ ꯍꯤꯡꯍꯧꯔꯝꯃꯤ ꯁꯤꯟ ꯑꯁꯤꯒꯤ ꯃꯇꯨꯡꯗ ꯑꯃꯨꯛ ꯁ꯭ꯇꯦꯁꯟ ꯃꯅꯨꯡꯗ ꯁꯇ꯭ꯌꯥꯅ ꯁꯟꯖꯦꯗ ꯍꯪꯂꯤ ꯔꯕꯤ ꯑꯃꯗꯤ ꯁꯟꯖꯦꯕꯨ ꯅꯪꯅ ꯍꯥꯠꯂꯦ ꯑꯗꯨꯒ ꯍꯧꯖꯤꯛꯅ ꯃꯥꯂꯤꯛ ꯍꯥꯠꯅꯕ ꯍꯣꯠꯅꯔꯤꯕ ꯀꯔꯤꯒꯤꯅꯣ ꯅꯪꯒ ꯁꯤꯜꯄꯥꯒ ꯀꯔꯤ ꯃꯔꯤ ꯂꯩꯅꯩ ꯁꯟꯖꯦꯅ ꯁꯥꯔ ꯑꯩꯅ ꯀꯅꯥꯕꯨꯁꯨ ꯍꯥꯠꯈꯤꯕ ꯂꯩꯇꯦ ꯑꯩꯒꯤ ꯐꯣꯟꯗ ꯌꯥꯎꯔꯤꯕ CCTV ꯐꯨꯇꯦꯖ ꯑꯁꯤ ꯍꯥꯟꯅ ꯌꯦꯡꯕꯤꯌꯨ ꯃꯁꯤ ꯍꯥꯏꯗꯨꯅ ꯐꯣꯟ ꯑꯗꯨꯕꯨ ꯄꯤꯗꯨꯅ ꯑꯃꯨꯛ ꯌꯦꯡꯍꯜꯂꯤ ꯃꯁꯤ ꯎꯕꯗ ꯁꯇ꯭ꯌꯥ ꯑꯃꯗꯤ ꯗꯨꯔꯒꯥ ꯑꯉꯛꯄꯇꯅ ꯄꯤꯛ ꯊꯜꯂꯦ ꯑꯗꯨꯒ ꯑꯃꯨꯛ ꯃꯥꯂꯤꯛ ꯑꯃꯗꯤ ꯁꯤꯜꯄꯥ ꯐꯝꯍꯜꯂꯕ ꯃꯇꯨꯡꯗ ꯋꯥꯍꯪ ꯄꯥꯎꯍꯪ ꯇꯧꯔꯤ ꯃꯁꯤꯗꯒꯤ ꯅꯍꯥꯟꯗꯒꯤ ꯁꯤꯔꯤ ꯑꯃꯗꯤ ꯔꯕꯤ ꯃꯈꯣꯏꯁꯤꯡꯕꯨ ꯍꯥꯠꯇꯨꯅ ꯄ꯭ꯂꯦ ꯇꯧꯔꯝꯂꯤꯕ ꯃꯤꯑꯣꯏ ꯑꯁꯤ ꯃꯥꯂꯤꯛ ꯑꯃꯗꯤ ꯁꯤꯜꯄꯥ ꯑꯁꯤ ꯑꯣꯏꯗꯨꯅ ꯂꯩꯔꯝꯂꯤ ꯑꯗꯨꯒ ꯑꯩꯈꯣꯏꯗ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛꯁꯤꯡ ꯑꯗꯨ ꯐ꯭ꯂꯥꯁꯕꯦꯛꯁꯨ ꯎꯍꯜꯂꯛꯂꯤ ꯑꯣꯐꯤꯁꯇ ꯑꯩꯅ ꯑꯍꯥꯟꯕ ꯎꯈꯤꯕ ꯅꯨꯃꯤꯠ ꯑꯗꯨꯗꯒꯤ ꯁꯤꯜꯄꯥꯅ ꯁꯟꯖꯦꯕꯨ ꯅꯨꯡꯁꯤꯕ ꯄꯣꯛꯈꯤ ꯑꯗꯨꯒ ꯂꯤꯐꯇꯒꯤ ꯊꯣꯔꯛꯄ ꯑꯁꯤꯗ ꯃꯥꯂꯤꯛꯅ ꯁꯤꯜꯄꯥꯕꯨ ꯀꯧꯔꯛꯂꯤ ꯑꯗꯨꯕꯨ ꯁꯤꯜꯄꯥꯗꯤ ꯃꯥꯂꯤꯛꯇ ꯏꯟꯇꯔꯦꯁ ꯂꯩꯔꯝꯗꯦ ꯃꯥꯂꯤꯛꯅꯗꯤ ꯁꯤꯜꯄꯥꯕꯨ ꯄꯥꯝꯖꯕꯒꯤ ꯃꯃꯤꯗꯤ ꯇꯥꯔꯤ ꯑꯗꯨꯕꯨ ꯁꯤꯜꯄꯥ ꯀꯔꯤꯁꯨ ꯃꯥꯅ ꯀꯧꯔꯤꯕꯗꯨ ꯑꯣꯟꯁꯤꯟꯂꯝꯗꯅ ꯆꯠꯈꯤ ꯁꯟꯖꯦ ꯂꯨꯍꯣꯡꯂꯦ ꯈꯪꯂꯕꯗ ꯑꯩꯍꯥꯛ ꯋꯥꯈꯜ ꯌꯥꯝꯅ ꯅꯨꯡꯉꯥꯏꯈꯤꯗꯦ ꯑꯣꯐꯤꯁꯇ ꯂꯩꯕ ꯃꯇꯝꯗꯁꯨ ꯁꯟꯖꯦꯅ ꯃꯇꯝ ꯄꯨꯝꯕꯗ ꯑꯩꯉꯣꯟꯗ ꯌꯦꯡꯂꯤꯕꯣꯏꯇ ꯑꯩꯒꯤ ꯊꯃꯣꯏꯅ ꯈꯟꯖꯩ ꯃꯇꯝ ꯄꯨꯝꯕꯗ ꯑꯩ ꯁꯟꯖꯦꯒꯤ ꯋꯥꯈꯜꯗ ꯉꯥꯎꯗꯨꯅ ꯂꯩꯔꯦ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯑꯁꯨꯃꯛ ꯁꯟꯖꯦꯕꯨ ꯈꯣꯏꯗꯥꯕ ꯄꯥꯝꯖꯕ ꯑꯁꯨꯝ ꯍꯦꯟꯒꯠꯂꯛꯈꯤ ꯑꯩꯒꯤ ꯊꯃꯣꯏ ꯑꯁꯤ ꯐꯥꯗꯕ ꯉꯝꯁꯤꯜꯂꯛꯇ꯭ꯔꯦ ꯁꯤꯔꯤꯅ ꯑꯣꯐꯤꯁꯇ ꯂꯥꯛꯄ ꯃꯇꯝꯗ ꯑꯩꯅ ꯈꯟꯈꯤ ꯁꯤꯔꯤꯒꯤ ꯑꯣꯏꯔꯤꯕ ꯐꯤꯕꯝ ꯑꯁꯤꯗ ꯑꯩꯅ ꯑꯣꯏꯖꯔꯝꯂꯕꯗꯤ ꯀꯌꯥꯗ ꯅꯨꯡꯉꯥꯏꯖꯒꯅꯤ ꯅꯣꯡꯃ ꯄꯥꯔꯇꯤ ꯂꯣꯏꯔꯗꯨꯅ ꯑꯩꯈꯣꯏ ꯍꯜꯂꯛꯄ ꯃꯇꯝꯗ ꯃꯊꯪ ꯂꯩꯍꯧꯔꯗꯨꯅ ꯑꯔꯣꯏꯕꯗ ꯑꯩ ꯏꯊꯟꯇ ꯉꯥꯏꯍꯧꯔꯦ ꯃꯁꯤꯗ ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯣꯖꯦꯛ ꯑꯗꯨ ꯁꯛꯁꯦꯁ ꯑꯣꯏꯕꯗꯨꯗ ꯁ꯭ꯇꯥꯐ ꯈꯨꯗꯤꯡꯃꯛꯀꯤ ꯑꯣꯏꯅ ꯁꯥꯔ ꯁꯟꯖꯦꯅ ꯑꯩꯒꯤꯁꯨ ꯒꯤꯐ ꯑꯃ ꯄꯤꯔꯛꯈꯤ ꯑꯗꯨꯒ ꯍꯥꯏꯔꯛꯏ ꯁꯤꯔꯤꯒ ꯍꯥꯟꯅ ꯊꯦꯡꯅꯗꯅ ꯅꯪꯒ ꯊꯦꯡꯅꯔꯝꯕ ꯇꯥꯔꯒꯗꯤ ꯅꯪꯒ ꯂꯨꯍꯣꯡꯂꯝꯕ ꯌꯥꯕꯅꯤ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯍꯥꯏꯔꯛꯂꯤꯕ ꯋꯥꯍꯩ ꯑꯗꯨ ꯐꯥꯒꯤ ꯇꯧꯕꯅꯤ ꯍꯥꯏꯕ ꯃꯥꯅ ꯍꯥꯏꯔꯛꯄꯗꯒꯤ ꯑꯃꯨꯛꯁꯨ ꯈꯪꯂꯦ ꯑꯗꯨꯒ ꯑꯩꯕు ꯑꯩꯒꯤ ꯑꯦꯄꯥꯔꯠꯃꯦꯟ ꯐꯥꯎꯕ ꯊꯤꯜꯂꯝꯂꯒ ꯆꯠꯈ꯭ꯔꯦ ꯃꯁꯤꯒꯤ ꯅꯣꯡꯉꯥꯜꯂꯛꯄꯗ ꯁꯥꯔ ꯁꯟꯖꯦꯅ ꯑꯩꯕꯨ ꯂꯧꯅꯕ ꯂꯥꯛꯏ ꯃꯇꯝꯗꯨꯗ ꯑꯩ ꯏꯔꯨꯖꯔꯒ ꯂꯩ ꯑꯩꯅ ꯀꯥꯔꯗ ꯆꯪꯂꯛꯇꯨꯅ ꯀꯣꯐꯤ ꯊꯛꯂꯒ ꯆꯠꯅꯕ ꯍꯥꯏꯕꯗꯒꯤ ꯃꯥꯁꯨ ꯆꯪꯂꯛꯂꯦ ꯃꯁꯤꯗ ꯑꯩꯅ ꯐ꯭ꯔꯦꯁ ꯑꯣꯏꯅ ꯊꯣꯔꯛꯂꯕ ꯃꯇꯨꯡꯗ ꯃꯥꯕꯨ ꯁꯨꯝꯅꯕ ꯍꯣꯠꯅꯔꯛꯏ ꯃꯁꯤꯗ ꯁꯥꯔ ꯁꯟꯖꯦꯅ ꯍꯥꯏꯔꯛꯏ ꯁꯤꯜꯄꯥ ꯑꯩ ꯂꯨꯍꯣꯡꯂꯕ ꯃꯤꯁꯛ ꯑꯃꯅꯤ ꯑꯁꯤ ꯑꯐꯕ ꯊꯕꯛ ꯑꯃ ꯅꯠꯇꯦ ꯍꯥꯏꯗꯨꯅ ꯊꯣꯛꯈ꯭ꯔꯦ ꯑꯩꯅ ꯈꯟꯈꯤ ꯊꯧꯔꯥꯡ ꯑꯃ ꯅꯠꯇ꯭ꯔꯒ ꯑꯃ ꯇꯧꯗꯨꯅ ꯁꯟꯖꯦꯕꯨ ꯑꯣꯏꯗꯕ ꯌꯥꯗꯕꯅꯤ ꯍꯥꯏꯗꯨꯅ
ꯃꯊꯪꯒꯤ ꯁꯤꯟꯗ ꯃꯥꯂꯤꯛ ꯄꯥꯔꯀꯤꯡꯗ ꯂꯥꯛꯇꯨꯅ ꯒꯥꯔꯤ ꯊꯧꯒꯦ ꯇꯧꯔꯛꯄ ꯃꯇꯝꯗ ꯁꯤꯜꯄꯥꯅ ꯆꯪꯁꯤꯜꯂꯛꯇꯨꯅ ꯑꯩꯒꯤ ꯒꯥꯔꯤ ꯑꯗꯨ ꯌꯥꯈꯤꯗ꯭ꯔꯦ ꯑꯗꯨꯅ ꯃꯥꯕꯨ ꯗ꯭ꯔꯣꯞ ꯇꯧꯕꯤꯅꯕ ꯍꯥꯏꯔꯤ ꯃꯥꯂꯤꯛꯁꯨ ꯁꯤꯜꯄꯥꯕꯨ ꯈꯣꯏꯗꯥꯕꯅ ꯃꯥꯅ ꯍꯥꯏꯔꯤꯕꯗꯨ ꯌꯥꯔꯦ ꯃꯥꯂꯤꯛꯅ ꯊꯧꯔꯤꯕ ꯒꯥꯔꯤ ꯑꯁꯤ ꯁꯟꯖꯦꯒꯤꯅꯤ ꯁꯣ ꯑꯅꯤ ꯁꯨꯕꯅ ꯃꯥꯅ ꯁꯨꯃꯛ ꯁꯤꯖꯤꯟꯅꯕꯅꯤ ꯑꯗꯨꯒ ꯁꯤꯜꯄꯥꯅ ꯃꯥꯂꯤꯛꯄꯨ ꯁꯨꯝꯅꯕ ꯑꯃꯨꯛ ꯍꯣꯠꯅꯔꯛꯂꯤ ꯍꯥꯏꯕꯗꯤ ꯁꯟꯖꯦꯕꯨ ꯃꯥꯒꯤ ꯑꯣꯏꯕ ꯐꯪꯅꯕ ꯃꯥꯂꯤꯛꯄꯨ ꯈꯨꯠꯂꯥꯏ ꯑꯣꯏꯅ ꯁꯤꯖꯤꯟꯅꯅꯕ ꯁꯤꯜꯄꯥꯅ ꯃꯥꯂꯤꯛ ꯍꯌꯦꯡ ꯑꯁꯤ ꯂꯟꯆ ꯇꯧꯁꯤ ꯍꯥꯏꯗꯨꯅ ꯁꯤꯜꯄꯥꯅ ꯍꯥꯏꯔꯤꯕꯗꯨ ꯃꯥꯂꯤꯛꯅꯁꯨ ꯌꯥꯔꯦ ꯃꯥꯁꯨ ꯁꯤꯜꯄꯥꯕꯨ ꯈꯣꯏꯗꯥꯕ ꯑꯣꯏꯕꯅ ꯁꯤꯜꯄꯥꯅ ꯃꯥꯕꯨ ꯍꯌꯦꯡ ꯂꯧꯕ ꯂꯥꯛꯅꯕ ꯈꯪꯍꯜꯂꯤ ꯃꯁꯤꯒꯤ ꯅꯣꯡꯉꯥꯜꯂꯛꯄꯗ ꯃꯥꯂꯤꯛ ꯁꯤꯜꯄꯥꯕꯨ ꯍꯥꯏꯅꯈꯤꯕ ꯃꯇꯨꯡꯏꯟꯅ ꯁꯤꯜꯄꯥꯕꯨ ꯂꯧꯕ ꯂꯥꯛꯂꯤ ꯃꯁꯤꯗ ꯁꯤꯜꯄꯥꯅ ꯃꯊꯛꯇ ꯀꯥꯔꯛꯅꯕ ꯍꯥꯏꯕꯗꯒꯤ ꯃꯥꯂꯤꯛꯁꯨ ꯀꯥꯈꯠꯂꯛꯂꯦ ꯃꯥꯂꯤꯛꯅ ꯆꯪꯂꯛꯄ ꯃꯇꯝꯗꯗꯤ ꯁꯟꯖꯦꯗ ꯇꯧꯈꯤꯕꯒꯨꯝꯅ ꯁꯤꯜꯄꯥꯅ ꯃꯥꯂꯤꯛꯄꯨ ꯁꯨꯝꯅꯕꯒꯤ ꯇꯧꯔꯛꯄ ꯃꯇꯝꯗ ꯃꯥꯂꯤꯛꯅꯁꯨ ꯌꯥꯔꯗꯨꯅ ꯃꯈꯣꯏ ꯑꯅꯤ ꯄꯨꯜꯂꯕ ꯃꯇꯨꯡꯗ ꯃꯥꯂꯤꯛꯅ ꯍꯪꯂꯛꯏ ꯊꯕꯛꯇꯤ ꯄꯨꯟꯅ ꯇꯧꯃꯤꯟꯅꯕꯅꯤ ꯅꯣꯡꯃꯇ ꯐꯥꯎꯕ ꯑꯩꯉꯣꯟꯗ ꯍꯟꯅꯐꯥꯎ ꯌꯦꯡꯂꯛꯇ꯭ꯔꯒ ꯉꯁꯤꯅ ꯕꯦꯠꯇ ꯏꯟꯚꯥꯏꯠ ꯇꯧꯔꯤꯕꯁꯤ ꯀꯔꯤꯒꯤꯅꯣ ꯅꯪꯕꯨ ꯀꯔꯤ ꯄꯥꯝꯕꯅꯣ ꯁꯤꯜꯄꯥꯅ ꯀꯔꯤꯁꯨ ꯊꯋꯥ ꯁꯥꯗꯅ ꯈꯨꯝꯂꯛꯂꯤ ꯑꯩ ꯁꯟꯖꯦ ꯄꯥꯝꯃꯤ ꯋꯥꯍꯩ ꯑꯁꯤ ꯇꯥꯕꯗ ꯃꯥꯂꯤꯛꯅ ꯃꯥꯗꯤ ꯃꯥꯒꯤ ꯅꯨꯄꯤꯗ ꯂꯨꯞꯇꯨꯅ ꯂꯩꯈ꯭ꯔꯕ ꯃꯤꯁꯛ ꯑꯃꯅꯤ ꯑꯗꯨꯅ ꯑꯣꯏꯔꯔꯣꯏ ꯁꯤꯜꯄꯥꯅ ꯑꯗꯨꯒꯤꯗꯃꯛꯅꯤ ꯑꯩꯅ ꯅꯪꯕꯨ ꯏꯟꯚꯥꯏꯠ ꯇꯧꯔꯤꯕꯁꯤ ꯀꯌꯥꯝ ꯀꯨꯏꯔꯕꯅꯣ ꯅꯪꯕꯨ ꯃꯥꯒ ꯊꯕꯛ ꯄꯨꯜꯂꯛꯄ ꯆꯍꯤ 5 ꯁꯨꯔꯦ ꯅꯠꯇ꯭ꯔꯥ ꯍꯧꯖꯤꯛ ꯐꯥꯎꯕ ꯅꯪ ꯀꯔꯤ ꯇꯧꯕ ꯉꯝꯂꯤꯕꯒꯦ ꯁꯟꯖꯦꯕꯨ ꯑꯩꯒꯤ ꯑꯣꯏꯕ ꯐꯪꯂꯕꯗꯤ ꯅꯪꯒꯤ ꯇꯣꯉꯥꯟꯕ ꯕꯤꯖꯤꯅꯦꯁ ꯑꯃ ꯍꯧꯗꯣꯛꯄꯗ ꯑꯩꯅ ꯐꯟꯗꯤꯡ ꯇꯧꯒꯅꯤ ꯑꯗꯨꯅ ꯁꯤꯔꯤꯕꯨ ꯂꯝꯕꯤ ꯑꯁꯤꯗꯒꯤ ꯍꯥꯟꯅ ꯂꯧꯊꯣꯛꯄ ꯇꯥꯏ ꯃꯁꯤꯗꯒꯤ ꯁꯤꯜꯄꯥꯅ ꯍꯥꯏꯔꯤꯕꯁꯤꯡ ꯑꯁꯤꯕꯨ ꯃꯥꯂꯤꯛꯅꯁꯨ ꯌꯥꯔꯗꯨꯅ ꯔꯕꯤ ꯀꯧꯕ ꯂꯣꯀꯦꯜ ꯒꯦꯡ ꯑꯗꯨꯗ ꯌꯥꯝꯂꯕ ꯄꯩꯁꯥ ꯄꯤꯗꯨꯅ ꯁꯤꯔꯤꯕꯨ ꯍꯥꯠꯅꯕꯒꯤꯗꯃꯛ ꯄ꯭ꯂꯥꯟ ꯀꯌꯥ ꯑꯃ ꯇꯧꯔꯤ ꯁꯤꯟ ꯑꯁꯤꯒꯤ ꯃꯇꯨꯡꯗ ꯃꯥꯂꯤꯛ ꯁꯟꯖꯦꯒꯤ ꯌꯨꯝꯗ ꯁꯟꯖꯦꯕꯨ ꯍꯪꯁꯤꯟꯅꯗꯨꯅ ꯏꯁꯤꯡ ꯈꯔ ꯊꯛꯀꯦ ꯍꯥꯏꯗꯨꯅ ꯌꯨꯝ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯆꯪꯂꯛꯂꯦ ꯁꯤꯔꯤꯅ ꯀꯣꯐꯤ ꯑꯣꯏꯅ ꯊꯛꯁꯤ ꯍꯥꯏꯗꯨꯅ ꯃꯅꯨꯡꯂꯣꯝꯗ ꯆꯪꯈꯤ ꯇꯟꯖꯥ ꯑꯁꯤꯗ ꯔꯕꯤꯁꯨ ꯌꯨꯝ ꯑꯁꯤꯗ ꯆꯪꯂꯛꯇꯨꯅ ꯃꯥꯂꯤꯛꯀ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯂꯩꯔꯤ ꯁꯤꯔꯤꯁꯨ ꯀꯣꯐꯤ ꯁꯦꯝꯅ ꯇꯤꯚꯤꯗꯒꯤ ꯏꯁꯩ ꯀꯟꯅ ꯊꯥꯒꯠꯂꯛꯂꯤꯕꯗꯨ ꯇꯥꯔꯗꯨꯅ ꯑꯣꯟꯊꯣꯔꯛꯄ ꯃꯇꯝꯗꯗꯤ ꯔꯕꯤ ꯎꯔꯗꯨꯅ ꯍꯥꯏꯔꯛꯏ ꯃꯥꯗꯤ ꯃꯐꯝ ꯑꯁꯤꯗ ꯀꯩꯗꯧꯕ ꯂꯥꯛꯂꯤꯕꯅꯣ ꯆꯠꯂꯣ ꯃꯐꯝ ꯑꯁꯤꯗꯒꯤ ꯍꯥꯏꯗꯨꯅ ꯂꯥꯎꯗꯨꯅ ꯆꯩꯔꯛꯏ ꯃꯥꯂꯤꯛꯅ ꯔꯕꯤꯗ ꯑꯁꯤꯅ ꯍꯥꯠꯀꯗꯕꯅꯤ ꯍꯥꯏꯗꯨꯅ ꯈꯨꯠꯂꯥꯏ ꯑꯃ ꯄꯨꯊꯣꯛꯇꯨꯅ ꯄꯤꯔꯕ ꯃꯇꯨꯡꯗ ꯁꯤꯔꯤꯕꯨ ꯑꯈꯥꯕ ꯃꯤꯠꯌꯦꯡ ꯑꯃꯗ ꯌꯦꯡꯂꯝꯂꯒ ꯌꯥꯝꯅ ꯊꯨꯅ ꯊꯣꯛꯈ꯭ꯔꯦ ꯃꯥꯂꯤꯛꯅ ꯊꯣꯛꯈ꯭ꯔꯕ ꯃꯇꯨꯡꯗ ꯁꯤꯔꯤꯕꯨ ꯄꯦꯄꯔ ꯀꯇꯔ ꯃꯆꯥ ꯑꯃꯅ ꯆꯤꯡꯊꯠꯄ ꯍꯧꯔꯛꯏ ꯑꯗꯨꯒ ꯑꯔꯣꯏꯕꯗ ꯃꯉꯛꯇ ꯂꯦꯟꯒꯦ ꯇꯧꯔꯛꯄꯗ ꯁꯤꯔꯤꯅ ꯍꯥꯏꯔꯛꯏ ꯑꯩꯕꯨ ꯍꯥꯠꯄꯤꯒꯅꯨ ꯅꯪ ꯄꯩꯁꯥ ꯄꯥꯝꯕ ꯇꯥꯔꯒꯁꯨ ꯑꯁꯤꯗ ꯂꯩꯕꯅꯤ ꯃꯁꯤ ꯍꯥꯏꯗꯨꯅ ꯃꯊꯛꯂꯣꯝꯗ ꯈꯨꯠ ꯊꯤꯟꯗꯨꯅ ꯇꯥꯛꯂꯤ ꯔꯕꯤꯅ ꯀꯗꯣꯝꯗꯅꯣ ꯍꯥꯏꯗꯨꯅ ꯑꯃꯨꯛ ꯁꯤꯔꯤꯕꯨ ꯄꯥꯏꯗꯨꯅ ꯆꯤꯡꯂꯒ ꯃꯊꯛꯂꯣꯝꯗ ꯀꯥꯔꯛꯇꯨꯅ ꯀꯥ ꯑꯃꯗ ꯆꯪꯂꯛꯏ ꯑꯗꯨꯒ ꯎꯄꯨ ꯑꯗꯨꯕꯨ ꯍꯥꯡꯗꯣꯔꯛꯄ ꯃꯇꯝꯗꯗꯤ ꯄꯩꯁꯥ ꯑꯃꯗꯤ ꯁꯅꯥ ꯀꯌꯥ ꯑꯃ ꯂꯩꯔꯤꯕꯗꯨ ꯔꯕꯤꯅꯁꯨ ꯎꯔꯦ ꯁꯤꯔꯤꯕꯨ ꯑꯣꯟꯊꯣꯔꯛꯂꯒ ꯃꯥꯅ ꯄꯥꯏꯔꯤꯕ ꯈꯨꯠꯂꯥꯏ ꯑꯗꯨꯅ ꯃꯉꯛꯇ ꯆꯤꯡꯗꯨꯅ ꯍꯥꯠꯇꯣꯛꯂꯦ ꯃꯁꯤꯗꯒꯤ ꯃꯍꯥꯛ ꯄꯩꯁꯥ ꯑꯃꯗꯤ ꯁꯅꯥꯁꯤꯡ ꯑꯁꯤꯕꯨ ꯕꯦꯒ ꯑꯃꯗ ꯂꯣꯏꯅꯃꯛ ꯍꯥꯞꯆꯤꯜꯂꯦ ꯃꯥꯂꯤꯛꯅꯁꯨ ꯃꯄꯥꯟꯗꯒꯤ ꯐꯣꯟ ꯀꯌꯥ ꯑꯃ ꯇꯧꯔꯛꯂꯤ ꯑꯗꯨꯕꯨ ꯃꯍꯥꯛ ꯐꯣꯟ ꯑꯗꯨ ꯄꯥꯏꯗꯅ ꯁꯤꯔꯦ ꯈꯪꯂꯕꯗ ꯁꯤꯔꯤꯒꯤ ꯉꯛꯇ ꯌꯥꯎꯔꯤꯕ ꯂꯤꯛ ꯑꯗꯨꯁꯨ ꯊꯔꯠꯇꯨꯅ ꯄꯥꯏꯔꯒ ꯃꯈꯥꯗ ꯑꯃꯨꯛ ꯀꯨꯞꯊꯔꯛꯇꯨꯅ ꯀꯥ ꯑꯁꯤꯕꯨ ꯃꯤꯔꯆꯤ ꯄꯥꯎꯗꯔ ꯀꯌꯥ ꯑꯃ ꯆꯥꯏꯊꯣꯛꯂꯤ ꯄ꯭ꯔꯦꯖꯦꯟꯗ ꯑꯃꯨꯛ ꯂꯥꯛꯇꯨꯅ ꯁꯇ꯭ꯌꯥꯅ ꯔꯕꯤꯅ ꯀꯔꯤꯒꯤꯗꯃꯛ ꯍꯥꯠꯂꯤꯕꯅꯣ ꯍꯪꯂꯛꯏ ꯃꯁꯤꯗ ꯐ꯭ꯂꯥꯁꯕꯦꯛ ꯑꯃꯁꯨ ꯑꯃꯨꯛ ꯎꯍꯜꯂꯛꯂꯤ ꯉꯁꯥꯏ ꯗꯨꯔꯒꯥꯅ ꯁꯇ꯭ꯌꯥꯗ ꯍꯥꯏꯈꯤꯕꯗꯨ ꯀꯣꯂꯣꯅꯤ ꯑꯁꯤꯗ ꯃꯤꯑꯣꯏ ꯑꯅꯤ ꯏꯟꯇ꯭ꯔꯤ ꯇꯧꯕ ꯑꯃꯗꯤ ꯑꯦꯛꯖꯤꯠ ꯇꯧꯏ ꯍꯥꯏꯗꯨꯅ ꯋꯥꯐꯝꯁꯤꯡ ꯑꯁꯤ ꯇꯥꯔꯒ ꯃꯥꯂꯤꯛ ꯑꯃꯗꯤ ꯁꯤꯜꯄꯥ ꯊꯨꯅ ꯑꯃꯨꯛ ꯔꯕꯤꯒꯤ ꯃꯅꯥꯛꯇ ꯂꯥꯛꯇꯨꯅ ꯑꯃꯨꯛ ꯍꯥꯏꯔꯛꯂꯤ ꯅꯪ ꯀꯣꯂꯣꯅꯤ ꯑꯗꯨꯗꯒꯤ ꯆꯪꯂꯛꯂꯤꯕ ꯀꯔꯤꯒꯤꯅꯣ ꯅꯪ ꯁꯣꯏꯗꯅ CCTV ꯀꯦꯃꯦꯔꯥꯗ ꯌꯥꯎꯔꯝꯂꯒꯅꯤ ꯑꯗꯨꯅ ꯁꯥꯏꯅ ꯇꯧꯔꯁꯤ ꯅꯪ ꯃꯐꯝ ꯑꯁꯤꯗꯒꯤ ꯌꯥꯝꯅ ꯊꯨꯅ ꯆꯠꯈ꯭ꯔꯣ ꯅꯠꯇ꯭ꯔꯕꯗꯤ ꯑꯩꯈꯣই ꯄꯨꯝꯅꯃꯛ ꯂꯣꯏꯅ ꯐꯥꯔꯒꯅꯤ ꯔꯕꯤꯅ ꯁꯥꯎꯅ ꯍꯥꯏꯔꯛꯏ ꯅꯪ ꯑꯩꯉꯣꯟꯗ ꯇꯥꯛꯀꯗꯕ ꯅꯠꯇꯦ ꯑꯩ ꯏꯁꯥꯅ ꯈꯪꯉꯤ ꯑꯩ ꯀꯔꯤ ꯇꯧꯒꯗꯕꯅꯣ ꯍꯥꯏꯕ ꯑꯋꯥꯠꯄ ꯄꯩꯁꯥꯁꯤꯡ ꯑꯗꯨ ꯊꯝꯂꯝꯂꯕ ꯃꯇꯨꯡꯗ ꯌꯥꯝꯅ ꯊꯨꯅ ꯃꯐꯝ ꯑꯁꯤꯗꯒꯤ ꯆꯠꯅꯕ ꯇꯧꯔꯣ ꯁꯤꯜꯄꯥꯗ ꯑꯃꯨꯛ ꯑꯣꯟꯁꯤꯜꯂꯛꯇꯨꯅ ꯏꯁꯤꯡ ꯈꯔ ꯄꯨꯔꯛꯎ ꯍꯥꯏꯗꯨꯅ ꯕꯣꯇꯜ ꯑꯃ ꯄꯤꯔꯛꯏ ꯁꯤꯜꯄꯥꯁꯨ ꯕꯣꯇꯜ ꯑꯗꯨ ꯄꯥꯏꯔꯒ ꯇꯨꯡꯂꯣꯝꯗꯒꯤ ꯃꯥꯅ ꯏꯜꯂꯤꯕ ꯐꯤ ꯑꯗꯨꯅ ꯔꯕꯤꯒꯤ ꯃꯉꯛꯇ ꯂꯥꯛꯁꯤꯜꯂꯛꯏ ꯑꯃꯨꯛꯁꯨ ꯍꯥꯏꯔꯛꯏ ꯅꯨꯄꯤꯕꯨ ꯍꯥꯠꯂꯕ ꯃꯇꯨꯡꯗ ꯏꯚꯤꯗꯦꯟꯁꯁꯨ ꯂꯪꯊꯣꯛꯇꯨꯅ ꯊꯝꯂꯝꯕ ꯍꯥꯏꯗꯨꯅ ꯃꯥꯂꯤꯛꯁꯨ ꯌꯥꯎꯅ ꯃꯈꯣꯡ ꯑꯗꯨ ꯐꯥꯗꯨꯅ ꯃꯈꯣꯏ ꯑꯅꯤ ꯄꯨꯜꯂꯕ ꯃꯇꯨꯡꯗ ꯔꯕꯤꯕꯨ ꯃꯐꯝ ꯑꯁꯤꯗ ꯍꯥꯠꯇꯣꯛꯂꯦ ꯄ꯭ꯔꯦꯖꯦꯟꯗ ꯑꯃꯨꯛ ꯁꯇ꯭ꯌꯥꯅ ꯈꯨꯄꯥꯛꯅ ꯊꯥꯗꯨꯅ ꯍꯪꯂꯛꯂꯤ ꯍꯤꯔꯝ ꯑꯁꯤꯗ ꯁꯔꯠꯁꯨ ꯆꯦꯟꯅꯕ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯃꯥꯅ ꯀꯔꯤꯒꯤ ꯍꯥꯠꯂꯤꯕꯅꯣ ꯃꯥꯂꯤꯛꯅ ꯁꯥꯔ ꯁꯔꯠꯇꯤ ꯑꯩꯁꯨ ꯈꯪꯗꯦ ꯏꯟꯚꯣꯜꯕ ꯇꯧꯗꯦ ꯍꯥꯏꯗꯨꯅ ꯗꯨꯔꯒꯥꯅ ꯑꯗꯨꯒ ꯀꯔꯤꯒꯤꯅꯣ ꯁꯤꯔꯤ ꯁꯤꯕ ꯅꯨꯃꯤꯠ ꯑꯗꯨꯗ ꯅꯝꯕꯔ ꯂꯣꯀꯦꯁꯟ ꯑꯗꯨꯗ ꯁꯤꯔꯤꯒꯤ ꯌꯨꯝ ꯃꯅꯥꯛꯇ ꯂꯩꯔꯤꯕꯗꯤ ꯍꯥꯏꯗꯨꯅ ꯃꯥꯂꯤꯛꯅ ꯁꯔꯠ ꯁꯥꯔꯅ ꯃꯥꯏꯊ꯭ꯔꯤ ꯃꯦꯗꯥꯝꯒꯤꯗꯃꯛ ꯁꯤꯝ ꯄꯤꯔꯨꯅꯕ ꯍꯥꯏꯕꯗꯒꯤ ꯑꯩꯅ ꯁꯤꯝ ꯑꯅꯤ ꯄꯥꯏꯗꯨꯅ ꯄꯨꯔꯛꯄꯒꯤꯅꯤ ꯃꯁꯤꯗ ꯑꯃꯨꯛꯁꯨ ꯄꯥꯁ ꯑꯃꯃꯨꯛ ꯎꯍꯜꯂꯛꯂꯤ ꯁꯟꯖꯦ ꯁꯇ꯭ꯌꯥꯅ ꯐꯥꯕ ꯂꯥꯛꯄ ꯅꯨꯃꯤꯠ ꯑꯗꯨꯗ ꯁꯤꯜꯄꯥ ꯁꯟꯖꯦꯒꯤ ꯀꯥꯗ ꯆꯪꯂꯛꯂꯕ ꯃꯇꯨꯡꯗ ꯁꯟꯖꯦꯒꯤ ꯐꯃꯨꯡꯗ ꯍꯤꯞꯇꯨꯅ ꯂꯩꯔꯤꯉꯩ ꯃꯇꯝꯗ ꯋꯥ ꯉꯥꯡꯅꯔꯛꯄ ꯃꯈꯣꯟ ꯇꯥꯔꯛꯄꯗꯒꯤ ꯊꯣꯔꯛꯇꯨꯅ ꯌꯦꯡꯕ ꯃꯇꯝꯗꯗꯤ ꯁꯟꯖꯦꯕꯨ ꯁꯇ꯭ꯌꯥꯅ ꯐꯥꯗꯨꯅ ꯄꯨꯈꯤꯕꯗꯨ ꯎꯔꯦ ꯁꯤꯜꯄꯥꯅ ꯊꯨꯅ ꯃꯥꯂꯤꯛꯇ ꯐꯣꯟ ꯇꯧꯗꯨꯅ ꯍꯥꯏꯔꯛꯂꯤ ꯁꯟꯖꯦꯕꯨ ꯁ꯭ꯇꯦꯁꯟꯗ ꯐꯥꯗꯨꯅ ꯄꯨꯔꯤꯕꯁꯤ ꯀꯔꯤꯒꯤꯅꯣ ꯃꯥꯂꯤꯛꯅ ꯁꯤꯜꯄꯥ ꯑꯩ ꯅꯪꯒ ꯎꯅꯕ ꯄꯥꯝꯃꯤ ꯑꯔꯨꯕ ꯋꯥ ꯑꯃ ꯇꯥꯟꯅꯒꯗꯕ ꯂꯩ ꯁꯤꯜꯄꯥꯅ ꯑꯩ ꯀꯔꯤꯁꯨ ꯇꯥꯕ ꯄꯥꯝꯗꯦ ꯁꯟꯖꯦꯕꯨ ꯐꯥꯗꯨꯅ ꯄꯨꯈ꯭ꯔꯤꯕꯁꯤ ꯀꯔꯤꯒꯤꯅꯣ ꯃꯥꯂꯤꯛꯅ ꯑꯗꯨꯒꯤ ꯀꯔꯤꯁꯨ ꯈꯟꯒꯅꯨ ꯁꯟꯖꯦ ꯀꯔꯤꯁꯨ ꯇꯧꯔꯣꯏ ꯑꯣꯐꯤꯁꯇ ꯌꯥꯝꯅ ꯊꯨꯅ ꯂꯥꯛꯎ ꯑꯩꯒ ꯎꯅꯁꯤ ꯍꯥꯏꯗꯨꯅ ꯃꯁꯤꯗꯒꯤ ꯃꯥꯂꯤꯛ ꯁꯔꯠꯀꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯇꯨꯅ ꯍꯥꯏꯔꯛꯏ ꯁꯥꯔ ꯑꯩ ꯏꯃꯥꯒꯤ ꯍꯤꯗꯥꯛ ꯂꯩꯒꯗꯕ ꯂꯩ ꯑꯗꯨꯅ ꯑꯩ ꯌꯨꯝꯗ ꯑꯃꯨꯛꯇ ꯆꯠꯂꯨꯒꯦ ꯑꯁꯨꯝꯅ ꯍꯥꯏꯔꯕ ꯃꯇꯨꯡꯗ ꯃꯥꯂꯤꯛ ꯑꯃꯨꯛ ꯊꯣꯔꯛꯂꯦ
ꯑꯁꯤꯗ ꯁꯔꯠ ꯁꯟꯖꯦꯅ ꯍꯥꯏꯔꯛꯈꯤꯕ ꯃꯈꯣꯏꯒꯤ ꯀꯥ ꯑꯗꯨꯗ ꯁꯦꯀ꯭ꯔꯦꯠ ꯀꯦꯃꯦꯔꯥ ꯑꯃ ꯂꯩꯔꯤꯕꯗꯨ ꯆꯦꯛ ꯇꯧꯅꯕ ꯍꯥꯏꯈꯤꯕꯗꯨ ꯑꯃꯨꯛ ꯆꯦꯛ ꯇꯧꯗꯨꯅ ꯌꯦꯡꯂꯤ꯫ ꯃꯁꯤ ꯎꯕꯗ ꯁꯔꯠꯇꯤ ꯑꯉꯛꯄ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ꯫ ꯃꯥꯂꯤꯛ ꯑꯁꯤ ꯀꯥꯗ ꯆꯪꯂꯛꯇꯨꯅ ꯄꯦꯄꯔ ꯀꯇꯔ ꯑꯃ ꯂꯧꯔꯤꯕꯗꯨ ꯃꯍꯥꯛꯅꯁꯨ ꯎꯔꯦ꯫ ꯑꯁꯣꯝꯗꯅ ꯁꯤꯜꯄꯥ ꯄꯥꯔꯀꯤꯡꯗ ꯃꯥꯂꯤꯛꯀ ꯊꯦꯡꯅꯔꯗꯨꯅ ꯋꯥꯔꯤ ꯁꯥꯟꯅꯔꯤ꯫ ꯁꯤꯜꯄꯥꯅ ꯁꯥꯎꯅ ꯍꯥꯏꯔꯛꯂꯤ, ꯑꯩꯒꯤ ꯃꯤꯠꯃꯥꯡꯃꯛꯇꯗꯅꯤ ꯁꯟꯖꯦꯕꯨ ꯐꯥꯗꯨꯅ ꯄꯨꯈꯤꯕꯗꯨ, ꯑꯩꯈꯣꯏ ꯀꯔꯤꯒꯨꯝꯕ ꯈꯔꯗꯤ ꯇꯧꯗꯕ ꯌꯥꯔꯣꯏ꯫ ꯁꯥꯔ ꯁꯔꯠꯇ ꯏꯟꯐꯣꯔꯝ ꯇꯧꯗꯨꯅ ꯈꯪꯍꯜꯂꯨꯁꯤ ꯍꯥꯏꯗꯨꯅ ꯇꯟꯖꯥ ꯑꯁꯤꯗ ꯁꯔꯠ ꯃꯥꯂꯤꯛꯇ ꯐꯣꯟ ꯇꯧꯗꯨꯅ ꯍꯥꯏꯔꯛꯂꯤ꯫ ꯐꯣꯟ ꯂꯥꯛꯄ ꯃꯇꯝ ꯑꯁꯤꯗ ꯃꯥꯂꯤꯛꯅ ꯁꯤꯜꯄꯥꯕꯨ ꯇꯨꯃꯤꯟꯅ ꯂꯩꯅꯕ ꯍꯥꯏꯔꯒ ꯐꯣꯟ ꯑꯁꯤꯕꯨ ꯄꯥꯏꯈꯠꯂꯤ꯫ ꯁꯔꯠꯅ ꯁꯥꯎꯅ ꯍꯥꯏꯔꯛꯂꯤ, ꯃꯥꯂꯤꯛ ꯅꯪ ꯍꯧꯖꯤꯛ ꯀꯗꯥꯏꯗ ꯂꯩꯕꯅꯣ? ꯅꯪꯅ ꯇꯧꯔꯤꯕ ꯈꯨꯗꯤꯡꯃꯛ ꯑꯩ ꯂꯣꯏꯅ ꯈꯪꯂꯦ꯫ ꯀꯦꯕꯤꯟꯗꯒꯤ ꯄꯦꯄꯔ ꯀꯇꯔ ꯅꯪꯅ ꯄꯨꯔꯒ ꯆꯠꯂꯤꯕ ꯀꯔꯤꯒꯤꯅꯣ? ꯅꯪ ꯍꯧꯖꯤꯛ ꯀꯗꯥꯏꯗ ꯂꯩꯕꯅꯣ? ꯑꯁꯨꯝꯅ ꯍꯥꯏꯗꯨꯅ ꯁꯔꯠ ꯂꯥꯎ ꯈꯣꯡꯅ ꯆꯦꯔꯛꯂꯤ꯫ ꯃꯥꯂꯤꯛꯅꯁꯨ ꯑꯩ ꯌꯨꯝꯗ ꯂꯩ ꯍꯥꯏꯗꯨꯅ ꯄꯥꯎꯈꯨꯝ ꯄꯤꯔꯛꯂꯤ꯫ ꯃꯥꯂꯤꯛꯅ ꯃꯊꯥ ꯁꯥꯕ ꯑꯗꯨꯗ ꯁꯤꯜꯄꯥꯅ ꯀꯩꯗꯧꯔꯕꯅꯣ ꯍꯪꯂꯤ꯫ ꯃꯥꯂꯤꯛꯁꯨ ꯀꯔꯤꯁꯨ ꯄꯥꯎꯈꯨꯝ ꯄꯤꯗꯦ꯫ ꯃꯁꯤꯗꯒꯤ ꯁꯔꯠ ꯃꯥꯂꯤꯛꯀꯤ ꯃꯅꯥꯛꯇ ꯂꯥꯛꯅꯕꯒꯤ ꯒꯥꯔꯤ ꯑꯗꯨ ꯀꯥꯈꯠꯇꯨꯅ ꯊꯧꯒꯦ ꯇꯧꯔꯛꯄ ꯃꯇꯝꯗ ꯇꯨꯡꯗꯒꯤ ꯃꯥꯂꯤꯛꯅ ꯁꯔꯠꯀꯤ ꯃꯉꯛ ꯑꯁꯤꯗ ꯐꯤ ꯑꯃ ꯄꯥꯏꯗꯨꯅ ꯂꯥꯛꯁꯤꯜꯂꯒ ꯍꯥꯠꯅꯕ ꯍꯣꯠꯅꯔꯛꯏ꯫ ꯁꯤꯜꯄꯥꯁꯨ ꯌꯥꯎꯅ ꯃꯈꯣꯏ ꯑꯅꯤ ꯄꯨꯜꯂꯕ ꯃꯇꯨꯡꯗ ꯁꯔꯠꯄꯨ ꯃꯐꯝ ꯑꯁꯤꯗ ꯍꯥꯠꯇꯣꯛꯂꯦ꯫ ꯑꯗꯨꯒ ꯒꯥꯔꯤꯗꯒꯤ ꯊꯣꯔꯛꯄ ꯑꯁꯤꯗꯁꯨ ꯑꯃꯨꯛ ꯃꯊꯥ ꯁꯥꯕꯅ ꯂꯣꯏꯔꯦ꯫ ꯃꯥꯅ ꯈꯜꯂꯨꯕꯅ ꯁꯔꯠꯅ ꯈꯪꯂꯕꯅꯤꯅ ꯃꯤ ꯂꯣꯏꯅ ꯈꯪꯂꯒꯅꯤ, ꯑꯗꯨꯅ ꯁꯔꯠꯄꯨ ꯍꯥꯠꯄꯅꯤ꯫ ꯑꯗꯨꯒ ꯑꯁꯤꯗ ꯑꯃꯨꯛꯁꯨ ꯀꯦꯃꯦꯔꯥ ꯊꯝꯂꯝꯂꯤꯕꯗꯨ ꯎꯔꯦ꯫ ꯌꯥꯝꯅ ꯊꯨꯅ ꯍꯥꯔꯗ ꯗꯤꯛꯁ ꯑꯁꯤꯁꯨ ꯂꯧꯊꯣꯛꯇꯨꯅ ꯄꯨꯈꯤꯔꯝꯃꯤ꯫ ꯄ꯭ꯔꯦꯖꯦꯟꯗ ꯑꯃꯨꯛ ꯂꯥꯛꯇꯨꯅ ꯁꯇ꯭ꯌꯥꯅ ꯁꯤꯜꯄꯥꯗ ꯍꯥꯏꯔꯛꯂꯤ, ꯅꯪꯅ ꯈꯜꯂꯤꯕꯁꯤ ꯁꯤꯔꯕꯅꯤꯅ ꯁꯟꯖꯦꯕꯨ ꯅꯪꯒꯤ ꯑꯣꯏꯕ ꯐꯪꯂꯒꯅꯤ ꯁꯤꯔꯥ? ꯅꯪꯅ ꯁꯟꯖꯦꯕꯨ ꯃꯤꯍꯥꯠꯄ ꯇꯥꯍꯟꯅꯕ ꯍꯣꯠꯅꯔꯤꯕꯗꯨ ꯀꯔꯤꯒꯤꯅꯣ? ꯅꯥꯀꯟꯗꯒꯤ ꯃꯥꯂꯤꯛꯅ ꯍꯥꯏꯔꯛꯂꯤ, ꯁꯤꯜꯄꯥꯅ ꯁꯟꯖꯦ ꯄꯥꯝꯖꯕꯅꯤ, ꯑꯗꯨꯒ ꯑꯩꯅ ꯁꯤꯜꯄꯥ ꯄꯥꯝꯕꯅꯤ꯫ ꯍꯥꯏꯕꯗꯤ ꯃꯥꯂꯤꯛꯅ ꯑꯃꯨꯛ ꯁꯟꯖꯦꯕꯨ ꯃꯤꯍꯥꯠꯄ ꯇꯥꯍꯟꯗꯨꯅ ꯂꯣꯏꯁꯤꯟꯈꯤꯕ ꯇꯥꯔꯒꯗꯤ ꯁꯤꯜꯄꯥꯕꯨ ꯃꯥꯒꯤ ꯑꯣꯏꯅ ꯐꯪꯅꯕ ꯍꯣꯠꯅꯔꯤꯕꯅꯤ, ꯁꯟꯖꯦꯕꯨ ꯃꯔꯥꯜ ꯁꯤꯅꯕ ꯇꯧꯕ ꯑꯣꯏꯔꯝꯂꯤ꯫ ꯑꯗꯨꯒ ꯑꯃꯨꯛꯁꯨ ꯐ꯭ꯂꯥꯁꯕꯦꯛ ꯑꯃ ꯎꯍꯜꯂꯛꯂꯤ꯫ ꯑꯩꯅ ꯁꯤꯜꯄꯥ ꯐꯪꯅꯕ ꯍꯣꯠꯅꯕꯗ ꯁꯟꯖꯦꯕꯨ ꯍꯥꯟꯅ ꯂꯣꯏꯁꯤꯟꯕ ꯇꯥꯏ, ꯑꯗꯨꯅ ꯁꯤꯜꯄꯥꯕꯨ ꯈꯪꯍꯟꯗꯅ ꯁꯟꯖꯦꯒꯤ ꯐꯤꯡꯒꯔꯄ꯭ꯔꯤꯟꯠ ꯑꯃꯗꯤ ꯄꯦꯄꯔ ꯀꯇꯔ ꯑꯗꯨꯅ ꯁꯤꯔꯤꯕꯨ ꯍꯥꯠꯇꯨꯅ ꯁꯟꯖꯦꯒꯤ ꯐꯤꯡꯒꯔꯄ꯭ꯔꯤꯟꯠ ꯑꯗꯨ ꯇꯥꯍꯟꯕ ꯑꯣꯏꯔꯝꯂꯤ꯫ ꯁꯥꯔ ꯁꯟꯖꯦꯒꯤ ꯀꯦꯕꯤꯟꯗ ꯁꯦꯀ꯭ꯔꯦꯠ ꯀꯦꯃꯦꯔꯥ ꯑꯃ ꯂꯩꯔꯤꯕꯗꯨ ꯑꯩꯗꯤ ꯍꯥꯟꯅ ꯈꯪꯗꯦ꯫ ꯑꯗꯨꯒ ꯁꯤꯔꯤ ꯃꯦꯗꯥꯝꯕꯨ ꯍꯥꯠꯅꯕꯒꯤꯗꯃꯛ ꯑꯩꯅ ꯔꯕꯤꯗ ꯄꯤꯈꯤꯕ ꯄꯩꯁꯥꯁꯤꯡ ꯑꯗꯨ ꯁꯟꯖꯦ ꯁꯥꯔꯅ ꯏꯃꯥ ꯂꯥꯌꯦꯡꯅꯕꯒꯤꯗꯃꯛ ꯂꯧꯈꯤꯕ ꯄꯩꯁꯥꯁꯤꯡ ꯑꯗꯨꯅꯤ ꯍꯥꯏꯗꯨꯅ ꯐꯣꯡꯗꯣꯛꯂꯤ꯫ ꯃꯥꯂꯤꯛꯅ ꯄ꯭ꯂꯥꯟ ꯈꯨꯗꯤꯡꯃꯛ ꯇꯧꯗꯨꯅ ꯂꯥꯛꯄ ꯑꯣꯏꯔꯝꯂꯤ꯫ ꯋꯥꯍꯩꯁꯤꯡ ꯑꯁꯤ ꯇꯥꯔꯒ ꯁꯤꯜꯄꯥꯅ ꯃꯥꯂꯤꯛꯄꯨ ꯈꯨꯕꯥꯛꯅ ꯊꯥꯖꯤꯜꯂꯛꯏ꯫ ꯁꯤꯟ ꯑꯁꯤꯒꯤ ꯃꯇꯨꯡꯗ ꯁꯟꯖꯦ ꯁ꯭ꯇꯦꯁꯟꯗ ꯂꯥꯛꯂꯤ, ꯑꯗꯨꯒ ꯃꯥꯂꯤꯛꯄꯨ ꯈꯨꯕꯥꯛꯅ ꯊꯥꯖꯤꯜꯂꯛꯏ꯫ ꯃꯥꯂꯤꯛ ꯑꯃꯗꯤ ꯁꯤꯜꯄꯥꯁꯨ ꯀ꯭ꯔꯥꯏꯝ ꯑꯁꯤꯒꯤꯗꯃꯛ ꯄꯨꯂꯤꯁꯁꯤꯡꯅ ꯄꯨꯗꯨꯅ ꯃꯄꯥꯟꯗ ꯊꯣꯛꯈ꯭ꯔꯦ꯫ ꯁꯟꯖꯦꯁꯨ ꯅꯤꯡꯉꯝꯗꯅ ꯊꯣꯛꯈꯤꯔꯝꯃꯤ꯫ ꯗꯨꯔꯒꯥꯅ ꯁꯟꯖꯦꯅ ꯊꯣꯛꯈꯤꯕ ꯑꯁꯤꯕꯨ ꯃꯨꯟꯅ ꯌꯦꯡꯂꯒ ꯍꯥꯏꯔꯛꯂꯤ, ꯀꯌꯥꯗ ꯉꯛꯈ꯭ꯔꯕ ꯋꯥꯔꯤꯅꯣ? ꯁꯤꯜꯄꯥꯅ ꯁꯟꯖꯦꯕꯨ ꯅꯨꯡꯁꯤꯕ ꯐꯪꯅꯕꯒꯤꯗꯃꯛ ꯄꯨꯝꯅꯃꯛ ꯑꯁꯤ ꯇꯧꯔꯤꯕ? ꯁꯇ꯭ꯌꯥꯅ ꯑꯁꯤꯗ ꯅꯨꯡꯁꯤꯕ ꯍꯥꯏꯕ ꯋꯥꯍꯩ ꯑꯁꯤ ꯀꯔꯤꯁꯨ ꯂꯩꯇꯦ꯫ ꯁꯤꯜꯄꯥꯅ ꯁꯟꯖꯦꯒꯤ ꯁ꯭ꯇꯦꯇꯁ ꯑꯃꯗꯤ ꯄꯩꯁꯥ ꯈꯛꯀꯤꯗꯃꯛ ꯁꯟꯖꯦꯕꯨ ꯄꯥꯝꯕꯅꯤ꯫ ꯗꯨꯔꯒꯥꯅ ꯃꯈꯣꯏꯒꯤ ꯕꯣꯁ ꯁꯟꯖꯦꯅ ꯃꯈꯣꯏꯒꯤꯗꯃꯛ ꯃꯇꯦꯡ ꯑꯁꯨꯛ ꯌꯥꯝꯅ ꯇꯧꯕꯤꯔꯤꯕ ꯑꯁꯤꯕꯨ ꯃꯈꯣꯏꯅ ꯇꯧꯔꯤꯕꯁꯤ ꯀꯔꯤꯒꯤꯅꯣ? ꯑꯔꯣꯏꯕꯗ ꯃꯈꯣꯏꯅ ꯃꯥꯒꯤ ꯊꯥꯖꯕ ꯄꯨꯝꯕ ꯃꯥꯡꯍꯟꯕꯤꯔꯦ꯫ ꯃꯁꯤꯗ ꯁꯤꯟ ꯑꯁꯤ ꯀꯠ ꯇꯧꯈꯤꯗꯨꯅ ꯊꯥ 3ꯒꯤ ꯃꯇꯨꯡꯗ ꯑꯃꯨꯛ ꯎꯍꯜꯂꯛꯂꯤ꯫ ꯁꯟꯖꯦ ꯁꯔꯠꯀꯤ ꯐꯣꯇꯣ ꯌꯦꯡꯂꯒ ꯊꯋꯥꯏ ꯅꯨꯡꯉꯥꯏꯇꯅ ꯂꯩꯔꯤ꯫ ꯇꯟꯖꯥ ꯑꯁꯤꯗ ꯁ꯭ꯇꯥꯐ ꯑꯃ ꯆꯪꯁꯤꯜꯂꯛꯇꯨꯅ ꯆꯦ ꯑꯃ ꯂꯥꯛꯏ ꯍꯥꯏꯗꯨꯅ ꯁꯟꯖꯦꯗ ꯄꯤꯔꯤ꯫ ꯁꯟꯖꯦꯁꯨ ꯆꯦ ꯑꯗꯨꯕꯨ ꯍꯥꯡꯗꯣꯛꯇꯨꯅ ꯌꯦꯡꯕ ꯃꯇꯝꯗꯗꯤ ꯆꯦꯛ ꯃꯅꯥ ꯑꯣꯏꯔꯝꯂꯤ꯫ ꯑꯗꯨꯒ ꯑꯅꯧꯕ ꯃꯦꯅꯦꯖꯔ ꯑꯗꯨ ꯀꯧꯁꯤꯜꯂꯕ ꯃꯇꯨꯡꯗ ꯀꯁꯇꯨꯔꯕꯥ ꯑꯣꯜ ꯑꯦꯖ ꯍꯣꯝꯗ ꯗꯣꯅꯦꯠ ꯇꯧꯅꯕ 5 ꯂꯥꯈꯀꯤ ꯆꯦꯛ ꯑꯃ ꯄꯤꯔꯝꯃꯤ꯫ ꯃꯁꯤꯗ ꯐꯤꯂꯝ ꯌꯦꯡꯂꯤꯕ ꯑꯩꯈꯣꯏꯗ ꯑꯉꯛꯄ ꯀꯌꯥ ꯑꯃ ꯁꯥꯐꯣꯡꯂꯛꯂꯤ꯫ ꯍꯥꯏꯕꯗꯤ ꯐꯤꯂꯝ ꯑꯁꯤꯒꯤ ꯍꯧꯔꯛꯄꯗꯒꯤ ꯍꯧꯖꯤꯛ ꯐꯥꯎꯕꯗ ꯁꯥꯟꯅꯔꯤꯕ ꯑꯃꯗꯤ ꯇꯧꯔꯤꯕ ꯍꯥꯠꯂꯤꯕ ꯀ꯭ꯔꯥꯏꯝ ꯇꯧꯔꯤꯕ ꯄꯨꯝꯅꯃꯛ ꯑꯁꯤꯒꯤ ꯃꯥꯁꯇꯔ ꯃꯥꯏꯟ ꯑꯁꯤ ꯁꯟꯖꯦ ꯑꯣꯏꯗꯨꯅ ꯂꯩꯔꯝꯂꯤ꯫ ꯍꯥꯏꯕꯗꯤ ꯃꯥꯅ ꯄ꯭ꯂꯥꯟ ꯈꯨꯗꯤꯡꯃꯛ ꯇꯧꯗꯨꯅ ꯁꯤꯔꯤ ꯑꯃꯗꯤ ꯁꯔꯠꯄꯨ ꯍꯥꯠꯈꯤꯕꯅꯤ ꯄꯩꯁꯥꯒꯤꯗꯃꯛ, ꯑꯗꯨꯒ ꯃꯥꯂꯤꯛ ꯑꯃꯗꯤ ꯁꯤꯜꯄꯥꯕꯨꯅ ꯈꯨꯠꯂꯥꯏ ꯑꯣꯏꯅ ꯁꯤꯖꯤꯟꯅꯗꯨꯅ ꯂꯥꯛꯈꯤꯕꯅꯤ꯫ ꯍꯧꯖꯤꯛ ꯃꯥꯒꯤ ꯈꯨꯠꯇ ꯁꯤꯔꯤꯒꯤ ꯏꯟꯁꯨꯔꯦꯟꯁꯀꯤ 25 ꯀ꯭ꯔꯣꯔ ꯑꯃ, ꯁꯔꯠꯀꯤ 25 ꯀ꯭ꯔꯣꯔ ꯑꯃ, ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯁꯤꯔꯤꯒꯤ ꯄ꯭ꯔꯣꯄꯔꯇꯤ 50 ꯀ꯭ꯔꯣꯔ ꯁꯟꯖꯦ ꯅꯣꯛꯐꯦꯠ ꯇꯧꯗꯨꯅ ꯃꯥꯅ ꯇꯧꯈꯤꯕ ꯄ꯭ꯂꯥꯟꯁꯤꯡ ꯑꯗꯨ ꯐ꯭ꯂꯥꯁꯕꯦꯛꯇ ꯎꯍꯜꯂꯛꯂꯤ꯫ ꯃꯍꯥꯛ ꯀꯟꯇ꯭ꯔꯦꯛ ꯃꯆꯥ ꯑꯃ ꯄꯥꯏꯗꯨꯅ ꯋꯥꯀꯔ ꯑꯣꯏꯅ ꯊꯕꯛ ꯁꯨꯔꯤ꯫ ꯃꯁꯤꯗ ꯁꯔꯠ ꯃꯈꯣꯏꯒꯤ ꯕꯣꯁ ꯑꯣꯏꯔꯤꯕ ꯑꯁꯤꯒ ꯎꯅꯗꯨꯅ ꯋꯥꯔꯤ ꯁꯥꯟꯅꯔꯤ꯫ ꯅꯨꯃꯤꯠ ꯑꯁꯤꯗꯒꯤ ꯁꯟꯖꯦ ꯁꯔꯠꯀ ꯃꯔꯨꯞ ꯑꯣꯏꯅ ꯇꯤꯟꯅꯁꯤꯟꯗꯨꯅ ꯃꯥꯒ ꯊꯕꯛ ꯄꯨꯟꯅ ꯇꯧꯃꯤꯟꯅꯅꯕ ꯍꯣꯠꯅꯔꯤ꯫ ꯑꯗꯨꯒ ꯁꯔꯠꯅ ꯁꯤꯟꯗꯨꯅ ꯁꯤꯔꯤ ꯑꯃꯗꯤ ꯃꯥꯒꯤ ꯃꯄꯨꯒꯁꯨ ꯈꯪꯅꯍꯜꯂꯤ꯫ ꯐꯝꯃꯤꯟꯅꯗꯨꯅ ꯋꯥꯔꯤ ꯁꯥꯟꯅꯕ ꯑꯁꯤꯗ ꯁꯟꯖꯦ ꯑꯍꯜ ꯑꯁꯤꯕꯨ ꯍꯥꯟꯅ ꯎꯈꯤꯕꯒꯨꯝ ꯇꯧꯔꯝꯃꯤ꯫ ꯍꯜꯂꯛꯂꯒ ꯑꯃꯨꯛꯁꯨ ꯅ꯭ꯌꯨꯁꯄꯦꯄꯔꯗ ꯂꯧꯊꯣꯛꯇꯨꯅ ꯌꯦꯡꯕ ꯃꯇꯝꯗꯗꯤ ꯃꯍꯥꯛꯁꯨ ꯈꯪꯂꯦ ꯑꯍꯜ ꯑꯁꯤꯒꯤ ꯄ꯭ꯔꯣꯄꯔꯇꯤꯁꯤꯡ ꯑꯁꯤ ꯁꯤꯔꯤꯗ ꯄꯤꯈꯤ ꯍꯥꯏꯕ꯫ ꯅꯨꯃꯤꯠ ꯑꯁꯤꯗꯒꯤ ꯁꯤꯔꯤꯕꯨ ꯁꯨꯝꯗꯨꯅ ꯃꯥꯒ ꯈꯪꯅꯅꯕ ꯍꯣꯠꯅꯔꯤ꯫ ꯑꯗꯨꯒ ꯃꯈꯣꯏ ꯑꯅꯤ ꯅꯨꯡꯁꯤꯅꯔꯕ ꯃꯇꯨꯡꯗ ꯃꯈꯣꯏ ꯑꯅꯤ ꯂꯨꯍꯣꯡꯗꯨꯅ ꯂꯩꯃꯤꯟꯅꯔꯦ꯫ ꯅꯣꯡꯃ ꯑꯃ ꯀꯁꯇꯨꯔꯕꯥ ꯗꯣꯅꯦꯠꯀꯤ ꯃꯇꯥꯡꯗ ꯈꯟꯅꯈꯤꯕꯗꯨꯁꯨ ꯁꯟꯖꯦꯅ ꯈꯪꯅ ꯈꯪꯁꯤꯟꯅꯗꯅ ꯃꯥꯒꯤ ꯄ꯭ꯂꯥꯟꯗ ꯇꯧꯕ ꯑꯣꯏꯔꯝꯂꯤ꯫ ꯑꯣꯐꯤꯁꯇ ꯂꯥꯛꯄ ꯃꯇꯝꯗꯁꯨ ꯁꯤꯜꯄꯥꯅ ꯁꯤꯔꯤꯕꯨ ꯌꯦꯡꯗꯨꯅ ꯅꯨꯡꯉꯥꯏꯇꯕ ꯐꯥꯎꯔꯤꯕꯗꯨ ꯃꯥꯅꯁꯨ ꯎꯔꯦ꯫ ꯃꯁꯤꯗꯒꯤ ꯈꯨꯗꯣꯡꯆꯥꯕ ꯂꯧꯗꯨꯅ ꯄ꯭ꯂꯥꯟ ꯑꯃꯨꯛ ꯇꯧꯔꯛꯄ ꯑꯣꯏꯔꯝꯂꯤ꯫ ꯃꯥꯅ ꯁꯤꯔꯤꯕꯨ ꯀꯔꯤꯁꯨ ꯅꯨꯡꯁꯤꯕ ꯂꯩꯇꯦ, ꯃꯥꯒꯤ ꯂꯟ ꯊꯨꯝꯒꯤꯗꯃꯛ ꯅꯨꯡꯁꯤꯕ ꯁꯥꯕ ꯑꯣꯏꯔꯝꯂꯤ꯫ ꯑꯗꯨꯒ ꯑꯃꯨꯛꯁꯨ ꯃꯤꯑꯣꯏ ꯑꯃꯗꯒꯤ ꯌꯥꯝꯅ ꯑꯦꯗꯚꯥꯟꯁ ꯑꯣꯏꯕ ꯐꯣꯟ ꯈꯔ ꯂꯧꯔꯤ꯫ ꯐꯣꯟ ꯑꯁꯤꯅꯤ ꯃꯥꯅ ꯁꯤꯜꯄꯥꯗ ꯄꯤꯈꯤꯕꯗꯨ꯫ ꯐꯣꯟ ꯑꯁꯤ ꯃꯥꯅ ꯋꯥꯔꯤ ꯁꯥꯟꯅꯔꯤꯕ ꯃꯤꯑꯣꯏ ꯈꯨꯗꯤꯡꯃꯛ ꯀꯅꯥꯅꯣ ꯀꯔꯤꯅꯣ ꯈꯨꯗꯤꯡꯃꯛ ꯃꯥꯅ ꯂꯣꯏꯅ ꯈꯪꯕ ꯉꯝꯒꯗꯧꯔꯤꯕꯅꯤ꯫ ꯁꯤꯔꯤꯗꯁꯨ ꯐꯣꯟ ꯑꯃ ꯄꯤꯗꯨꯅ ꯒꯤꯐꯠ ꯇꯧꯕ ꯁꯥꯗꯨꯅ ꯄꯤꯔꯤ꯫
ꯁꯤꯜꯄꯥꯒ ꯍꯜꯂꯛꯃꯤꯟꯅꯈꯤꯕ ꯅꯨꯃꯤꯠ ꯑꯗꯨꯗꯁꯨ ꯁꯤꯔꯤ ꯊꯦꯡꯅꯔꯝꯗ꯭ꯔꯕꯗꯤ ꯅꯪꯒ ꯂꯨꯍꯣꯡꯂꯝꯕ ꯌꯥꯕꯅꯤ ꯍꯥꯏꯈꯤꯕꯗꯨ ꯃꯥꯅ ꯄ꯭ꯂꯥꯟ ꯇꯧꯗꯨꯅ ꯁꯤꯜꯄꯥꯕꯨ ꯂꯝꯕꯤ ꯑꯁꯤꯗ ꯆꯤꯡꯁꯤꯜꯂꯛꯅꯕ ꯇꯧꯕꯣꯏꯔꯝꯂꯤ ꯁꯤꯔꯤꯒ ꯁꯥꯎꯅꯈꯤꯕꯗꯨꯁꯨ ꯃꯥꯅ ꯗ꯭ꯔꯃꯥ ꯇꯧꯗꯨꯅ ꯅꯨꯡꯉꯥꯏꯇꯕ ꯎꯠꯂꯒ ꯁꯟꯖꯦꯒ ꯅꯨꯃꯤꯠ ꯑꯗꯨꯗꯒꯤ ꯄꯥꯎ ꯐꯥꯎꯅꯍꯟꯈꯤꯕꯅꯤ ꯃꯈꯣꯏꯅ ꯋꯥꯔꯤ ꯁꯥꯟꯅꯔꯤꯕꯁꯤꯡ ꯑꯁꯤꯕꯨ ꯁꯟꯖꯦꯅꯁꯨ ꯇꯥꯗꯨꯅ ꯂꯩꯔꯤ ꯃꯇꯨꯡꯗ ꯃꯥꯂꯤꯛ ꯑꯃꯗꯤ ꯁꯤꯜꯄꯥ ꯄꯨꯟꯈꯤꯕ ꯋꯥꯔꯤ ꯁꯥꯟꯅꯈꯤꯕ ꯈꯨꯗꯤꯡꯃꯛ ꯃꯥꯒꯤ ꯄ꯭ꯂꯥꯟ ꯉꯥꯛꯇꯅꯤ ꯁꯤꯔꯤ ꯄꯥꯔꯇꯤ ꯆꯠꯈꯤꯗꯕ ꯁꯤꯈꯤꯕ ꯅꯨꯃꯤꯠ ꯑꯗꯨ ꯃꯥꯅ ꯁꯤꯜꯄꯥ ꯑꯃꯗꯤ ꯃꯥꯂꯤꯛꯀꯤ ꯋꯥꯔꯤ ꯄꯨꯝꯕ ꯈꯪꯂꯕꯅꯤꯅ ꯀꯣꯐꯤꯗ ꯍꯤꯗꯥꯛ ꯍꯥꯞꯆꯤꯟꯗꯨꯅ ꯃꯁꯥ ꯅꯨꯡꯉꯥꯏꯍꯟꯈꯤꯗꯕꯅꯤ ꯄꯥꯔꯇꯤ ꯑꯗꯨꯕꯨ ꯆꯠꯇꯅꯕ ꯃꯥꯁꯨ ꯈꯪꯉꯤ ꯉꯁꯤ ꯑꯁꯤ ꯁꯤꯔꯤ ꯁꯣꯏꯗꯅ ꯁꯤꯔꯒꯅꯤ ꯍꯥꯏꯕ ꯍꯜꯂꯛꯂꯕ ꯃꯇꯝꯗꯁꯨ ꯁꯤꯔꯤ ꯁꯤꯗꯨꯅ ꯇꯥꯔꯤꯕꯗꯨꯕꯨ ꯄꯤ ꯇꯥꯎ ꯍꯥꯏꯕ ꯌꯥꯗꯕꯅ ꯃꯤꯠꯇ ꯃꯔꯣꯡ ꯃꯀꯨꯞ ꯍꯥꯞꯆꯤꯟꯗꯨꯅ ꯀꯞꯅꯕ ꯍꯣꯠꯅꯔꯤ ꯄꯨꯝꯅꯃꯛ ꯑꯁꯤ ꯃꯥꯅ ꯄ꯭ꯂꯥꯟ ꯈꯨꯗꯤꯡꯃꯛ ꯇꯧꯗꯨꯅ ꯂꯥꯛꯄ ꯑꯣꯏꯔꯝꯂꯤ ꯁꯤꯔꯤꯅꯗꯤ ꯃꯥꯕꯨ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯖꯈꯤꯕꯅꯤ ꯑꯗꯨꯒ ꯃꯥꯅ ꯂꯟ ꯊꯨꯝꯒꯤꯗꯃꯛ ꯄꯩꯁꯥ ꯃꯌꯥꯝ ꯑꯃꯗꯤ ꯁꯔꯠꯀꯤ ꯄ꯭ꯔꯣꯄꯔꯇꯤꯁꯤꯡ ꯑꯁꯤ ꯄꯥꯝꯕꯗꯒꯤ ꯄꯨꯝꯅꯃꯛ ꯁꯤꯟꯕ ꯑꯣꯏꯔꯝꯂꯤ ꯄ꯭ꯔꯦꯖꯦꯟꯗ ꯂꯥꯛꯇꯨꯅ ꯁꯟꯖꯦ ꯋꯥꯈꯜ ꯅꯨꯡꯉꯥꯏꯅ ꯃꯣꯟꯗꯥ ꯑꯃꯗ ꯒꯥꯔꯤ ꯊꯧꯗꯨꯅ ꯂꯥꯛꯂꯤ ꯇꯟꯖꯥ ꯑꯁꯤꯗ ꯇꯥꯇꯥ ꯑꯃ ꯀꯟꯅ ꯊꯧꯖꯤꯜꯂꯛꯇꯨꯅ ꯁꯟꯖꯦꯅ ꯊꯧꯗꯨꯅ ꯂꯥꯛꯂꯤꯕ ꯒꯥꯔꯤ ꯑꯁꯤꯕꯨ ꯊꯣꯝꯖꯤꯜꯂꯦ ꯁꯟꯖꯦ ꯃꯐꯝ ꯑꯁꯤꯗ ꯑꯁꯨꯃꯛ ꯁꯤꯔꯦ ꯗ꯭ꯔꯥꯏꯚꯔ ꯑꯁꯤꯅ ꯀꯨꯝꯊꯔꯛꯇꯨꯅ ꯌꯦꯡꯂꯕ ꯃꯇꯨꯡꯗ ꯁꯇꯤꯌꯥꯗ ꯐꯣꯟ ꯇꯧꯗꯨꯅ ꯍꯥꯏꯔꯛꯂꯤ ꯁꯥꯔ ꯊꯕꯛ ꯂꯣꯏꯔꯦ ꯍꯥꯏꯗꯨꯅ ꯁꯇꯤꯌꯥꯅ ꯁꯟꯖꯦꯅ ꯇꯧꯔꯤꯕ ꯄ꯭ꯂꯥꯟꯁꯤꯡ ꯑꯁꯤ ꯂꯣꯏꯅ ꯈꯪꯗꯨꯅ ꯂꯩꯔꯝꯂꯦ ꯃꯥꯅ ꯐꯣꯟ ꯂꯩꯈꯤꯕ ꯃꯤꯁꯛ ꯑꯁꯤꯁꯨ ꯐꯥꯗꯨꯅ ꯂꯩꯔꯝꯂꯦ ꯑꯗꯨꯒ ꯕꯦꯛꯒ꯭ꯔꯥꯎꯟꯗ ꯁꯇꯤꯌꯥꯅ ꯍꯥꯏꯔꯛꯂꯤ ꯁꯤꯔꯤꯒꯤ ꯂꯟ ꯊꯨꯝꯒꯤꯗꯃꯛ ꯁꯤꯔꯤ ꯑꯃꯗꯤ ꯁꯔꯠꯀꯤ ꯏꯟꯁꯨꯔꯦꯟꯁꯀꯤꯗꯃꯛ ꯁꯟꯖꯦꯅ ꯇꯧꯔꯤꯕ ꯆꯀ꯭ꯔꯚ꯭ꯌꯨꯍ ꯑꯗꯨ ꯀꯅꯥꯅꯁꯨ ꯊꯨꯒꯥꯏꯕ ꯉꯝꯂꯣꯏ ꯍꯥꯏꯗꯨꯅ ꯃꯁꯥꯅ ꯅꯄꯜ ꯑꯃꯒ ꯂꯣꯏꯅꯅ ꯁꯣꯜꯕ ꯇꯧꯕ ꯀꯔꯤꯁꯨ ꯉꯝꯂꯣꯏ ꯍꯥꯏꯗꯨꯅ ꯂꯩꯔꯨꯕꯅꯤ ꯀ꯭ꯔꯤꯃꯤꯅꯦꯜ ꯃꯤꯑꯣꯏ ꯑꯃꯅ ꯃꯈꯨꯠ ꯀꯔꯤꯁꯨ ꯃꯣꯠꯇꯅ ꯋꯥꯈꯜ ꯇꯃꯛ ꯊꯥꯗꯗꯨꯅ ꯄ꯭ꯂꯥꯟ ꯀꯌꯥ ꯇꯧꯗꯨꯅ ꯀ꯭ꯔꯥꯏꯝ ꯈꯨꯗꯤꯡꯃꯛ ꯇꯧꯕꯅꯤ ꯑꯗꯨꯕꯨ ꯃꯈꯣꯏ ꯀꯥꯎꯔꯕ ꯃꯥꯜꯂꯦ ꯃꯈꯣꯏꯅ ꯁꯤꯜꯂꯤꯕ ꯇꯧꯔꯤꯕ ꯆꯀ꯭ꯔꯚ꯭ꯌꯨꯍ ꯑꯗꯨ ꯑꯔꯖꯨꯟ ꯂꯩꯔꯤ ꯊꯨꯒꯥꯏꯅꯕ ꯍꯥꯏꯕꯁꯤ ꯑꯁꯨꯝꯅ ꯍꯥꯏꯔꯕ ꯃꯇꯨꯡꯗ ꯐꯤꯂꯝ ꯑꯁꯤꯒꯤ ꯅꯦꯛꯁ ꯄꯥꯔꯠ ꯂꯥꯛꯀꯅꯤ ꯈꯪꯍꯜꯂꯕ ꯃꯇꯨꯡꯗ ꯐꯖꯔꯕ ꯐꯤꯂꯝ ꯑꯁꯤ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯜꯂꯦ ꯃꯤꯒꯤ ꯐꯠꯇꯅꯕ ꯇꯧꯔꯕꯗꯤ ꯑꯩꯒꯤꯁꯨ ꯑꯁꯨꯃꯛ ꯐꯠꯇꯅ ꯂꯥꯛꯏ ꯍꯥꯏꯕꯗꯨ ꯐꯤꯂꯝ ꯑꯁꯤꯗ ꯎꯠꯂꯤ ꯃꯥꯒꯤ ꯑꯄꯥꯝꯕꯅ ꯃꯥꯒꯤ ꯑꯅꯤꯡꯕꯅ ꯄꯨꯝꯅꯃꯛ ꯇꯧꯕ ꯇꯥꯔꯒꯁꯨ ꯑꯩꯈꯣꯏꯒꯤ ꯃꯊꯛꯇ ꯁꯛꯈꯪꯗꯕ ꯑꯃꯗꯤ ꯁꯒꯨꯗꯕ ꯑꯩꯈꯣꯏꯕꯨ ꯋꯥꯌꯦꯜꯅꯕꯒꯤꯗꯃꯛ ꯂꯩꯔꯤ ꯍꯥꯏꯕꯗꯨ ꯐꯤꯂꯝ ꯑꯁꯤꯗ ꯎꯠꯊꯣꯛꯂꯤ ꯃꯌꯥꯝ ꯑꯩꯒꯤ ꯃꯨꯚꯤ ꯑꯁꯤ ꯀꯝꯗꯧꯕꯒꯦ ꯍꯥꯏꯕꯗු ꯀꯃꯦꯟ ꯁꯦꯛꯁꯟꯗ ꯁꯣꯏꯗꯅ ꯊꯝꯕꯤꯔꯝꯃꯨ ꯑꯗꯨꯒ ꯆꯦꯅꯦꯜ ꯑꯁꯤꯗ ꯅꯧꯅ ꯆꯪꯕꯤꯔꯛꯄ ꯑꯣꯏꯔꯒꯗꯤ ꯂꯥꯏꯛ ꯀꯃꯦꯟ ꯁꯤꯌꯥꯔ ꯑꯃꯗꯤ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯗꯨꯅ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯁꯄꯣꯔꯠ ꯇꯧꯕꯤꯌꯨ ꯍꯥꯏꯕ ꯋꯥꯐꯝ ꯊꯝꯖꯔꯤ